अरे यार क्या हो रहा है अभी? हाँ Lâu rồi rồi. anh đâu được kìa. Pataragi nangi Nó do. không rồi Pataragi mamagi kunta lawa. Ai sigagi nang dugagi ko sana izaro. Ai mamagi patara bisani. cái nó quả. Dugagi ko rawai mamagi Ôi ama. phải phải Nang ama salo talo ngunda dai bisani ga ta do patara. phải ấy anh bị thay lăng. Chắc phải giờ khác phải giờ nó ăn này chắc sẽ giảm phải giờ ăn này hero cái mà lấy cái như tôi hiểu à hero mà lấy Ambo tiga ni. vì mà thì dài nhá thật à vì mà thì dài hero mà lấy cái này chắc sẽ cái ba kenang lagi sih milai aigi kira barton to milai like dan ta baro haina ko gare ta baro haina ko wi asana hero ni na ta baro haina ko ta ni iche do ga iche na kare iba na kare ko ga ta baro ko bro na kare ga da dai ko bro harmana bu se hekta ro thoppa kari cleaner khangde I cái mo hey sarma I bulu su de wa thi ngang ne ai ne elbi tha ba ne bulu su to wa thi ngang ne sarma ai elbi ka tha de ko wa thi to wa to ra kan ai bulu ka kare na thok ba ko jing ba du ai kare hey sule ta di hong dong lai ne ok sa thong ba hong dong ka lai to yin la sarma ai bulu ka la thok de ko ai na kare aina nuti gel bi thawa mi ro ina bulu su in nong pha to sum bulu ka el bi thawa bu mi bo ina mai bulu su ke andu ko ni sama nam sungang to ra kon ade el bi thari lang nu ko asa lang nu asa lang nu hai bro de kana bikas kana bai hai ro ne si ge na hai bro ga ra like to ga sharma ai ko kana hero ai ni hero Salma Arjena blue lâu rồi lâu đi blue cho cái này số mà thân chắc khi này không để blue blanc cái không để ấy kia bây giờ làm cái blue lâu rồi ấy kia bây giờ làm cái mình là hai tổ mình vậy nè mà là tắc là không có mình này nè không được hiện blue con là hai tổ này lối không cái này ở giá kia bây giờ làm cái blue là thuộc xí nhỉ Salma nè ôi chúc chúc phải Salma cái này Cetan huai. Sama kaya yang salah ke? Enangi bulu la thokte nang ngarang no tan ha na tan nang bulu pila mi jaina. Sama kaya yang jaga cetan no kaya yang no. Kaya no. Tawi share ina kaya to ra ke. Nang lak ta ro ne like to de bodu ki kenu mo ga gi video se udri ne sakse ude man ne phadadre sakse. Yes, padahal sakse padahal nali yes. Kari hijang chage bai Dubai hero kari hijang chage bai hero bro hara kanu bai hero bai ijat pi rau ne si ge nang bai di kare ngasi ma then di kare ok sa ma lai re dunga gi chicken thong ma lai re hawai thong ma lai re salad ma lai re ngasi ma then di adune nan di kari hijang chara ke ốc thùng băng ngã thùng băng này đấy, thấy cái mà thêm nó không để thì mai lại sao mà cái này mai lại sugar lạc number hay là blue là không gì mà này tốt rồi là khăn thế này nó là ngay bài cái thứ gì đâu sẽ lại Santa cơ mà là bao nhiêu Magi life siga lak na ba hai na blue girl lak thok li ra ma Salma sle Arjuna ka namu de invite to de gel bi de la wa ina adu de khangu ko Arjuna se krai hai rang de le ba mi ne ai ka namu de invite ka to de ko
ꯍꯥꯏꯔꯛꯀꯅꯨ ꯏꯟꯚꯥꯏꯠ ꯇꯧꯏ ꯀꯥꯏꯅ ꯍꯥꯏꯔꯛꯀꯅꯨ. ꯍꯧꯗꯣꯔꯤ ꯉꯁꯤꯗꯤ ꯑꯗꯨꯒꯤ ꯕꯥꯏꯒꯤꯁꯦ ꯀꯔꯤ ꯍꯥꯎꯗꯣꯔꯤ ꯉꯁꯤꯗꯤ ꯑꯗꯨꯏꯅꯤ ꯕꯥꯏꯒꯤꯁꯦ ꯍꯥꯎꯗꯣꯏꯅꯤ ꯑꯣꯛ ꯁꯥꯒ ꯑꯗꯨꯒꯒꯤ ꯄꯣꯛ ꯂꯩꯔꯦ ꯄꯣꯛ ꯊꯣꯡꯉꯦ ꯄꯣꯛ ꯊꯣꯡꯕꯒ ꯑꯗꯨꯗꯒꯤ ꯑꯣꯛꯁꯥꯒ ꯉꯥ ꯊꯣꯡꯕꯁꯨ ꯂꯩꯔꯦ. ꯑꯗꯨꯅꯤ ꯆꯠꯂꯦꯍꯦ ꯆꯠꯂꯦ ꯆꯠꯂꯨꯈꯤꯒꯦ. ꯆꯠꯂꯣ ꯆꯠꯂꯣ ꯅꯨꯡꯁꯤꯗꯗꯤ ꯆꯠꯈ꯭ꯔꯣ ꯅꯣꯏ ꯆꯠꯈ꯭ꯔꯣ ꯎꯄꯥꯏ ꯂꯩ. ꯃꯤꯗ ꯀꯅꯥꯃꯨꯛ ꯈꯥꯝꯕꯒꯤ ꯎꯄꯥꯏ ꯂꯩꯇꯦ ꯁꯔꯃ ꯑꯩꯗꯤ ꯃꯤꯗ ꯈꯥꯝꯗꯦꯀꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯃꯤ ꯀꯅꯥꯃꯨꯛ ꯈꯥꯝꯗꯦ ꯂꯥꯛꯅꯤꯡꯕ ꯃꯤ ꯂꯥꯛꯆꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯤꯅꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯅꯨꯡꯁꯤꯗꯕ ꯃꯤꯅ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯀꯅꯥꯝꯇ ꯋꯥꯔꯧꯕꯁꯨ ꯂꯩꯇꯦ. ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯇ꯭ꯔꯁꯨ ꯀꯅꯥꯃꯨꯛ ꯋꯥꯔꯧꯕꯁꯨ ꯂꯩꯇꯦꯀꯣ ꯁꯔꯃ ꯑꯩꯗꯤ ꯀꯗꯥꯏ ꯁꯤꯗꯥ ꯃꯤꯅꯤꯀꯣ ꯑꯩꯗꯤ ꯑꯆꯝꯕ ꯃꯤꯅꯤ. ꯑꯩ ꯀꯅꯥꯃꯨꯗ ꯀꯦꯌꯔ ꯇꯧꯗꯦ ꯑꯗꯨꯒ ꯑꯩ ꯀꯅꯥꯃꯨꯒꯤ ꯃꯈꯥꯗ ꯑꯩꯒꯤ ꯅꯣꯟꯖꯗꯕ ꯑꯣꯏꯗꯦ. ꯂꯥꯛꯇꯕꯅꯕ ꯍꯥꯏꯕꯅꯤ ꯁꯣꯅꯣ ꯂꯥꯛꯅꯕ ꯍꯥꯏ ꯅꯠꯇꯦ ꯐꯖꯅ ꯄꯥꯎ. ꯑꯔꯦ ꯂꯥꯛꯇꯕꯅꯤ ꯍꯥꯏꯗꯣ ꯑꯩꯅ ꯈꯪꯉꯤꯅꯦ. ꯅꯪꯅ ꯑꯩꯅ ꯂꯥꯛꯇꯕꯅꯤ ꯍꯥꯏꯅ ꯑꯩ ꯈꯪꯉꯤꯑꯕ ꯅꯪꯅ ꯍꯥꯏꯗꯣ ꯑꯩ ꯈꯪꯉꯤꯑꯕ. ꯏꯁ ꯅꯪꯁꯨ ꯑꯅꯣꯛꯄꯅꯤ ꯁꯔꯃ ꯅꯪꯁꯨ ꯅꯪꯅ ꯉꯁꯥꯏ ꯀꯣꯃꯦꯟ ꯍꯥꯏꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯤꯅꯦ ꯅꯪ ꯀꯔꯤ ꯍꯥꯏꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯦꯕ. ꯅꯪꯅ ꯍꯥꯏꯗꯨꯗꯤ ꯂꯥꯛꯅꯕꯩꯗꯃꯛꯇ ꯀꯔꯤ ꯍꯥꯏ ꯑꯗꯨ ꯕ꯭ꯂꯨ ꯄꯤꯗ꯭ꯔꯤꯅꯦ ꯍꯥꯏ ꯅꯪ ꯍꯥꯏꯗꯣ ꯑꯩ ꯈꯪꯉꯦꯕ ꯑꯗꯨꯗꯣ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯨ ꯑꯗꯨ ꯈꯪꯉꯦꯕ ꯑꯩꯁꯨ ꯅꯪꯁꯨꯕ ꯑꯣꯟꯅ ꯀꯔꯦ ꯋꯥꯔꯤꯁꯦ ꯀꯔꯦ ꯑꯣꯟꯊꯣꯛꯄ ꯑꯣꯟꯊꯣꯛ ꯑꯣꯟꯖꯤꯟ ꯇꯧꯔꯤꯔꯥ ꯈꯪꯗꯦ. ꯀꯔꯤ ꯉꯥꯡꯈꯔꯦ ꯋꯥꯁꯤ ꯌꯥꯝ ꯉꯥꯡꯗꯦ. ꯅꯪꯁꯤꯕꯨ ꯑꯩꯅ ꯋꯥ ꯉꯥꯡꯉꯤ ꯀꯅꯥ ꯃꯤꯁꯨ ꯀꯌꯥꯝ ꯂꯩꯒꯦ ꯅꯪꯅ ꯑꯩꯅ ꯋꯥ ꯉꯥꯡꯗꯣꯏꯁꯦ ꯃꯤ ꯑꯅꯤꯗ ꯂꯩꯔꯤ ꯀꯅꯥꯅ ꯑꯩ ꯅꯪ ꯁꯨꯄꯔ ꯆꯥꯠ ꯊꯥꯔꯛꯏ ꯁꯔꯃ ꯁꯨꯄꯔ ꯆꯥꯠ ꯊꯥꯔꯛꯎ ꯌꯦꯡꯒꯦ ꯑꯥꯔ ꯖꯦ ꯕ꯭ꯔꯣꯒꯤ ꯀꯔꯤ ꯁꯨꯄꯔ ꯆꯥꯠ ꯑꯃ ꯊꯥꯔꯛꯑꯣ ꯑꯩꯅ ꯅꯪ ꯌꯦꯡꯒꯦ ꯊꯥꯡ ꯉꯝꯃꯔꯣꯏ ꯌꯦꯡꯒꯦ ꯁꯨꯄꯔ ꯆꯥꯠ ꯊꯥꯔꯛꯎ ꯌꯦꯡꯒꯦ. ꯃꯤꯅꯗꯤ ꯀꯔꯤ ꯑꯦꯜꯕꯤꯗ ꯁꯨꯄꯔ ꯆꯥꯠ ꯊꯥꯔꯛꯎꯅꯦ ꯉꯥꯛꯇꯪ ꯁꯨꯄꯔ ꯆꯥꯠ ꯊꯥꯔꯛꯎꯅꯦ ꯍꯩꯕ꯭ꯔꯥ ꯍꯩꯕ꯭ꯔꯥ ꯅꯪ ꯊꯥꯔꯛꯎ ꯌꯦꯡꯒꯦ ꯑꯩ ꯁꯨꯄꯔ ꯆꯥꯠ ꯊꯥꯔꯛꯎ ꯂꯨꯄꯥ 30 40 ꯔꯨꯄꯤꯁ ꯁꯨꯄꯔ ꯆꯥꯠ ꯑꯃ ꯇꯧꯔꯛꯎ ꯌꯦꯡꯒꯦꯅꯦ. ꯉꯥꯡꯈꯔꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯉꯥꯡꯉꯣꯏ. ꯊꯤꯛ ꯄꯣꯖꯤꯇꯤꯚ ꯊꯤꯡꯀꯤꯡ ꯄꯣꯖꯤꯇꯤꯚ ꯑꯔꯦ ꯄꯣꯖꯤꯇꯤꯚꯅꯤꯅꯦ ꯑꯩꯁꯦ ꯆꯦꯇꯅꯨ ꯍꯥꯏꯅ ꯄꯥꯏꯈꯔꯦ. ꯊꯥꯔꯛ ꯌꯦꯡꯒꯦ ꯀꯥꯏꯅ ꯊꯔꯥꯎ ꯌꯦꯡꯕ꯭ꯔꯥ ꯌꯦꯡꯉꯦ ꯅꯪ ꯊꯔꯥꯎ ꯌꯦꯡꯉꯦ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯦ ꯊꯔꯥꯎ ꯌꯦꯡꯉꯦ. ꯊꯔꯥꯎꯅ ꯌꯦꯡꯉꯦꯅꯦ ꯊꯔꯥꯎꯅ ꯑꯩꯒꯤ ꯀꯗꯥꯏ 40 ꯔꯨꯄꯤꯁ ꯅꯪ ꯁꯨꯄꯔ ꯆꯥꯔꯠ ꯑꯃ ꯇꯧꯔꯒ ꯌꯦꯡꯉꯦꯅꯦ ꯁꯔꯃꯥꯒꯤ ꯃꯃꯤꯡꯁꯦ ꯁꯨꯄꯔ ꯆꯥꯔꯠ ꯇꯧꯔꯛꯑꯦꯅ ꯑꯩ ꯍꯦꯡ ꯀꯝꯃꯨꯅꯤꯇꯤ ꯄꯣꯁ ꯇꯧꯔꯛꯇꯣꯏꯅꯤ ꯁꯨꯄꯔ ꯆꯥꯔꯠ ꯇꯧꯔꯛꯑꯦꯅ ꯁꯔꯃꯥꯅ ꯂꯨꯄꯥ 40 ꯔꯨꯄꯤꯁ ꯍꯥꯏꯅ ꯑꯩ ꯀꯝꯃꯨꯅꯤꯇꯤ ꯄꯣꯁꯇ ꯊꯥꯗꯣꯏꯅꯤ ꯁꯔꯃꯥꯅ 40 ꯔꯨꯄꯤꯁ ꯁꯨꯄꯔ ꯆꯥꯔꯠ ꯇꯧꯔꯦ ꯀꯥꯏꯅ ꯁꯔꯃꯥꯗꯤ ꯑꯗꯨ ꯃꯇꯝꯗ ꯁꯔꯃꯥꯅ ꯑꯩ ꯆꯥꯎ ꯊꯧꯔꯤ ꯑꯩ ꯆꯥꯎꯋꯦ ꯍꯥꯏꯅ ꯇꯧꯗꯣꯏꯗꯣ ꯍꯟꯗꯣꯛꯄꯅꯤ ꯁꯔꯃꯥ ꯅꯪ ꯇꯧꯗꯣꯏꯁꯦ. ꯅꯪ ꯁꯨꯄꯔ ꯆꯥꯠ ꯊꯧꯔꯅꯤ ꯑꯩꯅ ꯀꯔꯤ ꯍꯌꯦꯡ ꯀꯝꯃꯨꯅꯤꯇꯤ ꯄꯣꯁꯇ ꯁꯨꯃꯥꯏꯅ ꯁꯔꯃ ꯁꯤꯁꯇꯔꯅ 40 ꯔꯨꯄꯤꯁ ꯊꯥꯔꯛꯑꯦ ꯑꯩ ꯁꯨꯄꯔ ꯆꯥꯠ ꯀꯣꯃꯦꯟ ꯄꯣꯁꯇ ꯊꯦꯡꯀ꯭ꯌꯨ ꯁꯔꯃ ꯁꯤꯁꯇꯔ ꯑꯩ ꯇꯧꯗꯣꯏꯅꯦ. ꯑꯗꯨ ꯇꯧꯔꯅꯦ. ꯑꯩ ꯗꯨꯀꯥꯟ ꯆꯠꯇꯣꯏ ꯑꯩ ꯗꯨꯀꯥꯟ ꯆꯠꯇꯣꯏꯅꯤ ꯋꯥꯅ ꯇꯥꯟꯕ ꯄꯩꯁꯥꯕꯨ ꯂꯦꯝꯅ ꯃꯥꯡꯍꯟꯒꯗ꯭ꯔꯥ ꯑꯗꯨꯅꯤꯅꯦ. ꯁꯔꯃ ꯑꯩꯁꯨ ꯋꯥꯅ ꯇꯥꯟꯅꯕ ꯄꯩꯁꯥꯅꯦ ꯑꯩꯅ ꯇꯥꯜꯂꯤꯁꯦ ꯑꯩꯅ ꯀꯗꯥꯏ ꯐꯝꯃꯒ ꯄꯩꯁꯥ ꯇꯥꯜꯂꯤ ꯅꯠꯇꯦ ꯋꯥꯔꯒ ꯄꯩꯁꯥ ꯇꯥꯜꯂꯤꯅꯤ. ꯋꯥꯅ ꯄꯩꯁꯥ ꯇꯥꯜꯂꯒ ꯂꯦꯝꯅ ꯃꯥꯡꯍꯟꯒꯗ꯭ꯔꯥ ꯆꯨꯝꯃꯤ ꯑꯗꯨꯅꯤ ꯋꯥꯔ ꯇꯥꯜꯂꯒ ꯄꯩꯁꯥꯗꯨꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯂꯦꯝ ꯃꯥꯡꯍꯟꯗꯣꯏꯅꯦ ꯑꯩꯗꯤ ꯀꯔꯤ ꯑꯩ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯅꯠꯇꯦꯀꯣ ꯃꯤꯅꯗꯤ 1,000 ꯆꯥꯝꯃꯉꯥ ꯀꯌꯥꯝ ꯊꯥꯏ ꯑꯩꯗꯤ ꯑꯗꯨꯏꯗꯣ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯕ ꯀꯅꯥꯃꯨꯗ ꯍꯥꯏꯁꯨ ꯍꯥꯏꯗꯦꯀꯣ ꯁꯔꯃ ꯑꯩꯗꯤ ꯉꯁꯤꯐꯥꯎꯕ ꯑꯩꯅ ꯆꯦꯅꯦꯜ ꯄꯥꯏꯕꯗꯤ ꯅꯪ ꯁꯔꯃ ꯅꯪ ꯑꯩ ꯈꯪꯉꯝꯒꯅꯤ ꯑꯥꯔꯖꯦꯁꯦ ꯀꯅꯥꯅꯣ ꯅꯪ ꯐꯖꯅ ꯈꯪꯉꯝꯒꯅꯤꯀꯣ ꯑꯥꯔꯖꯦꯒꯤ ꯍꯤꯁꯇ꯭ꯔꯤ ꯅꯉꯣꯟꯗ ꯍꯥꯏꯔꯛꯀꯦꯀꯣ ꯆꯦꯅꯦꯜ ꯄꯥꯏꯕꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯅꯉꯣꯟꯗ ꯍꯥꯏꯔꯛꯀꯦ. ꯉꯁꯤꯐꯥꯎꯕ ꯑꯥꯔꯖꯦꯅ ꯀꯅꯥꯃꯒꯤ ꯃꯈꯥ ꯇꯥꯗꯦ ꯀꯅꯥꯒꯤ ꯃꯈꯥꯗꯁꯨ ꯀꯔꯤ ꯅꯣꯟꯖꯗꯦ. ꯑꯗꯨꯕꯨ ꯀꯔꯤ ꯁꯨꯄꯔ ꯆꯥꯔꯠ ꯀꯩ ꯇꯧꯕ ꯑꯩ ꯉꯁꯤꯐꯥꯎꯕ ꯀꯅꯥꯃꯗꯁꯨ ꯍꯥꯏꯗꯦ. ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯑꯣꯏꯁꯅꯨ ꯖꯍꯥꯒꯤ ꯑꯦꯜꯕꯤ ꯑꯣꯏꯁꯅꯨ ꯑꯩ ꯉꯁꯤ ꯁꯨꯄꯔ ꯆꯥꯔꯠ ꯍꯥꯏꯁꯦ ꯀꯅꯥꯝꯇ ꯍꯥꯏꯗꯦ. ꯑꯣꯗ ꯇꯧꯔꯛꯑꯣ
ꯑꯩꯉꯣꯟꯗ ꯇꯧꯔꯒ ꯅꯪꯉꯣꯟꯗ ꯇꯧꯔꯒ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯝꯇ ꯑꯩ ꯑꯗꯨ ꯁꯤꯁꯇꯦꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦꯀꯣ ꯑꯩꯅ ꯑꯩꯅ ꯋꯥꯔ ꯇꯥꯜꯂꯒ ꯗꯣꯂꯔ ꯐꯪꯈꯤꯒꯦ ꯗꯣꯂꯔ ꯐꯪꯉꯕ ꯄꯩꯁꯥꯗꯨꯅ ꯑꯩꯅ ꯄꯤꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯤꯅꯤꯀꯣ ꯄꯤꯟ ꯑꯦꯄ꯭ꯂꯥꯏ ꯍꯥꯏꯗꯣ ꯄꯤꯟ ꯑꯦꯄ꯭ꯂꯥꯏ ꯑꯩꯈꯣꯏꯅ ꯍꯔꯥꯎꯅ ꯄꯤꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯅꯤꯀꯣ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯧꯋꯤꯀꯣ ꯄꯤꯟ ꯑꯦꯄ꯭ꯂꯥꯏꯗꯤ ꯉꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯀꯔꯥꯏ ꯁꯨꯄꯔ ꯆꯥꯔꯠ ꯊꯥꯔꯒ ꯀꯔꯥꯏ ꯄꯤꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯈꯣꯠꯄꯗꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯂꯩꯇꯦꯀꯣ ꯑꯗꯨ ꯁꯤꯁꯇꯦꯝꯗꯨꯗꯤ ꯑꯩ ꯄꯥꯝꯁꯨ ꯄꯥꯝꯗꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣꯗ ꯀꯔꯥꯏ ꯗꯣꯂꯔ ꯐꯪꯉꯒ ꯁꯨꯄꯔ ꯆꯥꯔꯠ ꯇꯧꯕ ꯈꯣꯠꯄꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯀꯔꯥꯏ ꯇꯧꯋꯤꯀꯣ ꯑꯗꯨ ꯁꯤꯁꯇꯦꯝꯗꯤ ꯏꯁꯥꯅ ꯀꯔꯥꯏ ꯋꯥꯔꯒ ꯇꯧꯕꯒꯤ ꯚꯦꯂꯨꯗꯣ ꯇꯣꯡꯉꯥꯜꯂꯦꯀꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯚꯦꯂꯨꯗꯤ ꯑꯩ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯀꯔꯥꯏ ꯁꯨꯄꯔ ꯆꯥꯔꯠ ꯇꯧꯔꯒ ꯑꯩꯒꯤ ꯁꯨꯄꯔ ꯆꯥꯔꯠ ꯇꯧꯔꯒ ꯑꯗꯨ ꯇꯧꯔꯣ ꯅꯪ ꯇꯧꯔꯣ ꯍꯥꯏꯗꯣ ꯑꯥꯔꯖꯦꯒꯤ ꯋꯥꯈꯜ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝ ꯂꯩꯇꯦꯀꯣ ꯑꯥꯔꯖꯦꯗꯤ ꯇꯣꯉꯥꯟ ꯇꯥꯏꯞꯄ ꯃꯤꯅꯤ ꯑꯗꯨ ꯁꯤꯁꯇꯦꯝ ꯑꯃꯗ ꯂꯩꯇꯦ ꯂꯨꯄꯥ 10 ꯐꯥꯎ ꯄꯥꯏꯅꯤꯡꯗꯕ ꯃꯇꯝꯁꯤꯗ ꯂꯨꯄꯥ 10 ꯐꯥꯎ ꯄꯤꯅꯤꯡꯗꯕ ꯃꯇꯝꯁꯤꯗ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯥꯔꯖꯦꯁꯦ ꯉꯁꯤ ꯌꯥꯝ ꯁꯥꯎꯔꯦ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯕ ꯑꯩꯁꯨ ꯁꯨꯄꯔ ꯆꯥꯠ ꯄꯤꯌꯨ ꯀꯅꯥꯝꯗ ꯔꯨꯆꯤ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯤꯁꯦ ꯔꯨꯆꯤ ꯍꯥꯏꯅ ꯍꯩ ꯑꯗꯨꯝ ꯇꯍꯜꯂꯨꯅꯦ ꯑꯩꯁꯨ ꯁꯨꯄꯔ ꯆꯥꯠ ꯄꯤꯌꯨ ꯀꯅꯥꯝꯗ ꯍꯥꯏꯗꯦꯗ ꯍꯣꯏꯅꯦ ꯐꯥꯒꯤ ꯇꯧꯕꯗ ꯆꯦ ꯇꯅꯨꯒ ꯗꯥꯁꯀꯦꯒ ꯇꯅꯤ ꯊꯥꯔꯛꯄ ꯑꯩꯒꯤ ꯁꯨꯄꯔ ꯆꯥꯠꯀ ꯄꯥꯝꯗꯦꯗ ꯑꯔꯦ ꯑꯗꯨ ꯀꯔꯤꯅꯣꯗꯗ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯏꯁꯥ ꯃꯁꯦꯟꯅ ꯊꯥꯖꯕꯅꯦ ꯑꯗꯨꯗꯣ ꯀꯔꯥꯏ ꯑꯗꯨ ꯁꯥꯎꯕ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯑꯗꯨꯗꯣ ꯀꯔꯥꯏ ꯊꯥꯔꯩ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯏꯆꯦ ꯇꯅꯨꯁꯨ ꯑꯩꯉꯣꯟꯗ ꯊꯥꯔꯛꯏꯀꯣ ꯑꯗꯨ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯊꯥꯔꯛꯏꯀꯣ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯏꯆꯦ ꯇꯅꯨꯗ ꯅꯨꯡꯁꯤꯅ ꯑꯩꯁꯨ ꯏꯆꯦ ꯇꯅꯨꯗ ꯄꯤꯔꯤꯅꯤꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯍꯥꯏꯇꯥꯔꯦꯗꯣ ꯃꯤꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏ ꯁꯨꯄꯔ ꯆꯥꯠ ꯊꯥꯔꯛꯎ ꯈꯣꯠꯄ ꯑꯗꯨꯗꯤ ꯀꯅꯥ ꯇꯧꯗꯣꯏꯒꯦ ꯀꯅꯥꯃꯁꯨ ꯇꯧꯔꯣꯏ ꯑꯗꯨꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯊꯥꯔꯛꯄ ꯈꯣꯠꯄꯗꯨꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯆꯦ ꯇꯅꯨ ꯅꯉꯣꯟꯗꯁꯨ ꯀꯔꯤ ꯁꯨꯄꯔ ꯆꯥꯠ ꯊꯥꯔꯛꯏ ꯆꯦ ꯇꯅꯨꯁꯨ ꯑꯩꯅ ꯀꯔꯤ ꯆꯦ ꯇꯅꯨ ꯅꯉꯣꯟꯗ ꯍꯦꯟꯅ ꯊꯥꯔꯛꯏ ꯑꯩꯅ ꯀꯔꯤ ꯂꯤꯛꯅ ꯊꯥꯏꯌꯦ ꯑꯗꯨꯗꯣ ꯀꯔꯤ ꯑꯗꯨꯒꯤ ꯚꯦꯂꯨꯗꯨꯒ ꯑꯗꯨꯒꯤ ꯄꯩꯁꯥꯒꯤ ꯚꯦꯂꯨꯗꯨꯗꯤꯀꯣ ꯑꯦꯜꯕꯤꯗ ꯁꯨꯃꯥꯏꯅ ꯀꯔꯥꯏ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯁꯨꯃꯥꯏꯅ ꯄꯩꯁꯥꯒꯤ ꯚꯦꯂꯨꯗꯨ ꯄꯨꯊꯣꯛ ꯀꯥꯟꯅꯗꯦꯀꯣ ꯁꯨꯝ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅ ꯁꯨꯝ ꯊꯥꯕ ꯄꯣꯠꯇꯗꯤ ꯇꯣꯡꯉꯥꯟꯕꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯀꯔꯥꯏ ꯑꯩ ꯏꯁꯇ꯭ꯔꯒꯜꯗꯤ ꯍꯥꯏꯇꯥꯔꯦꯗ ꯑꯩꯈꯣꯏꯅ ꯋꯥꯔꯒ ꯇꯧꯕ ꯄꯣꯠꯇꯣ ꯑꯗꯨꯅꯤꯗ ꯋꯥꯔ ꯈꯣꯠꯂ ꯇꯧꯔꯒ ꯄꯤꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯑꯗꯨ ꯋꯥꯔꯤꯅꯤ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤꯗ ꯀꯗꯥꯏ ꯄꯩꯁꯥ ꯀꯅꯥ ꯀꯔꯤ ꯊꯥꯏ ꯑꯗꯨꯗꯣ ꯑꯩ ꯑꯗꯨ ꯌꯦꯡꯕꯩ ꯃꯊꯧ ꯇꯥꯗꯦꯀꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯌꯦꯡꯕꯩ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯗꯣ ꯀꯅꯥ ꯀꯩ ꯇꯧꯏ ꯀꯅꯥꯗ ꯅꯨꯡꯁꯤꯅ ꯀꯩ ꯊꯥꯏ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯕꯒꯤ ꯀꯔꯥꯏ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯗꯦ ꯏꯁꯥꯒꯤ ꯀꯔꯥꯏ ꯇꯦꯂꯦꯟꯗꯣ ꯏꯁꯥꯅ ꯄꯨꯊꯣꯛ ꯇꯥꯕꯅꯤ ꯑꯗꯨꯅꯤ ꯀꯅꯥ ꯀꯔꯤ ꯊꯥꯏ ꯑꯗꯨꯕꯨ ꯑꯩ ꯌꯦꯡ ꯀꯥꯟꯗꯦ ꯃꯤꯒꯤ ꯋꯥꯔꯤꯗꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯄꯨꯊꯣꯛꯑ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏꯀꯣ ꯃꯤꯒꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯄꯨꯊꯣꯛꯑ ꯀꯥꯟꯅꯗꯦ ꯆꯥꯛ ꯆꯥꯔꯤ ꯂꯩ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯩ ꯁꯥꯎꯗꯦ ꯑꯩ ꯁꯥꯎꯕꯒ ꯍꯩꯖꯗꯦ ꯍꯣꯏ ꯁꯥꯎꯅꯨ ꯏꯅꯦ ꯀꯔꯤ ꯇꯥꯔꯦ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯅꯣꯏꯕꯨ ꯍꯥꯏ ꯀꯅꯥꯗꯅꯣ ꯍꯥꯏꯁꯦ ꯆꯦꯇꯅꯨ ꯅ ꯊꯥꯔꯛꯏꯗ ꯑꯦꯁ ꯊꯥꯔꯅꯤ ꯅꯨꯡꯁꯤꯅ ꯊꯥꯔꯛꯏ ꯃꯩꯇꯩꯁꯨ ꯁꯞꯄꯣꯔꯠ ꯄꯥꯟꯕꯗ ꯃꯇꯥꯡ ꯂꯣꯏꯅ ꯑꯩ ꯆꯦꯇꯅꯨ ꯁꯣꯝꯗꯁꯨ ꯊꯥꯔꯛꯏꯅꯦ ꯀꯩꯅꯣ ꯆꯦꯇꯅꯨꯁꯨ ꯑꯩꯒꯤ ꯏꯆꯦꯅꯤ ꯀꯩꯅꯣ ꯆꯦꯇꯅꯨ ꯁꯣꯝꯗ ꯊꯥꯔꯛꯏ ꯅꯉꯣꯟꯗꯁꯨ ꯊꯥꯔꯛꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯔꯁꯣꯅꯦꯜꯂꯤ ꯃꯦꯇꯔꯅꯤꯀꯣ ꯑꯗꯨꯗꯣ ꯀꯔꯤꯝ ꯅꯠꯇꯦ ꯑꯗꯨꯗꯁꯨ ꯀꯅꯥ ꯁꯨꯄꯔ ꯆꯥꯠ ꯊꯥꯒꯦ ꯀꯅꯥ ꯊꯥꯔꯤ ꯀꯩꯗꯧꯋꯤ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯌꯦꯡꯕ ꯃꯊꯧ ꯇꯥꯗꯦ ꯃꯤ ꯊꯥꯕ ꯃꯤꯒꯤ ꯀꯗꯥꯏ ꯀꯦꯄꯥꯁꯤꯇꯤꯗ ꯊꯥꯕꯅꯤꯀꯣ ꯑꯗꯨꯗꯤ ꯀꯅꯥ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯅꯪꯅ ꯀꯔꯤ ꯄꯩꯁꯥ ꯂꯨꯄꯥ 10ꯕꯨ ꯀꯔꯤ ꯍꯥꯏ ꯄꯤꯗꯕ ꯃꯇꯝꯗ ꯅꯪꯅ ꯀꯔꯤ ꯁꯨꯄꯔ ꯆꯥꯠ ꯊꯥꯗꯣꯏ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯅꯉꯣꯟꯗ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯅꯥꯅ ꯂꯨꯄꯥ 10 ꯄꯤꯗꯣꯏꯅꯣ ꯍꯥꯏꯗꯣ ꯍꯥꯏꯕ ꯋꯥꯔꯤ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯀꯔꯤ ꯍꯥꯏ ꯑꯩ ꯒꯦꯂꯔꯤꯗ ꯄꯨꯊꯣꯛꯑꯒ ꯀꯥꯟꯅꯗꯦꯗ ꯁꯔꯃ ꯑꯗꯨ ꯋꯥꯔꯤꯗꯣ ꯏꯁꯥꯒꯤ ꯋꯥꯔꯤꯅꯤ ꯆꯦꯛ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯑꯗꯨꯒꯤ ꯁꯨꯄꯔ ꯆꯥꯠ ꯍꯥꯏꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯍꯔꯥꯎꯕꯒꯤ ꯅꯨꯡꯇꯤꯒꯤ ꯇꯣꯏꯅ ꯉꯝꯂꯣꯏ ꯀꯣ ꯑꯩꯁꯨ ꯁꯨꯄꯔ ꯆꯥꯔꯖꯁꯦ ꯌꯥꯝꯅ ꯍꯩꯅꯗꯦ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯇꯅꯨ ꯑꯩꯒꯤ ꯁꯨꯄꯔ ꯆꯥꯠ ꯀꯅꯥꯗ ꯊꯥꯔꯛꯀꯦꯅꯦ ꯑꯩꯁꯨ ꯀꯅꯥꯗ ꯁꯨꯄꯔ ꯆꯥꯠ ꯇꯧꯒꯦ ꯀꯅꯥꯃ ꯇꯧꯗꯦ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣꯗ ꯀꯗꯥꯏ ꯈꯔ ꯗꯣꯂꯔ ꯐꯪꯕꯗꯨꯅ ꯀꯗꯥꯏ ꯄꯤꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯋꯥꯔꯤꯁꯦ ꯀꯅꯥꯅ ꯀꯔꯤ ꯁꯨꯄꯔ ꯆꯥꯠ ꯊꯥꯗꯣꯏꯅꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯏꯁꯥꯁꯨ ꯀꯗꯥꯏ
ꯁꯨꯃꯥꯏꯅ ꯍꯥꯏꯅ ꯂꯩꯕ ꯃꯇꯝꯁꯤꯗ ꯀꯅꯥꯅꯁꯨ ꯄ꯭ꯔꯆꯥꯔ ꯇꯧꯗꯣꯏꯅꯣ ꯑꯗꯨꯅꯤ ꯋꯥꯔꯤꯁꯦ ꯅꯨꯡꯁꯤꯕ ꯃꯤꯅ ꯊꯥꯔꯛꯄꯅꯤ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯁꯔꯃ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯗ ꯅꯪꯁꯨ ꯑꯩꯈꯣꯏ ꯑꯝꯕꯥꯅꯤ ꯅꯠꯇꯦꯀꯣ ꯑꯝꯕꯥꯅꯤ ꯀꯅꯥꯅ ꯑꯩꯁꯨ ꯑꯝꯕꯥꯅꯤ ꯅꯠꯇꯦꯗ ꯑꯩꯗꯤ ꯀꯔꯤ ꯍꯥꯏꯅꯣ ꯅꯣꯏ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯜꯂꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯝꯕꯥꯅꯤ ꯅꯠꯇꯦꯀꯣ ꯆꯨꯝꯃꯤꯟꯅꯩ ꯆꯦꯇꯅꯨ ꯑꯩꯁꯨ ꯑꯝꯕꯥꯅꯤ ꯅꯠꯇꯦ ꯑꯩꯁꯨ ꯀꯔꯤ ꯇꯥꯜꯂꯒ ꯄꯩꯁꯥ ꯇꯥꯟꯕ ꯄꯩꯁꯥꯗꯨꯅ ꯑꯩꯁꯨ ꯀꯔꯤ ꯁꯨꯝ ꯊꯥꯏꯅꯤꯀꯣ ꯋꯥꯔꯤ ꯑꯗꯨꯅꯤ ꯑꯗꯨ ꯌꯥꯝ ꯋꯥ ꯉꯥꯡ ꯖꯥꯠꯇꯨꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯀꯥꯏꯅ ꯁꯜꯃꯥꯟ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨꯍꯦ ꯑꯩꯒꯤ ꯂꯝꯕꯤꯁꯦ ꯂꯥꯛꯑꯒ ꯅꯪ ꯋꯥꯊꯤ ꯌꯥꯝ ꯉꯥꯡ ꯇꯨꯃꯤꯟ ꯅꯪ ꯁꯤꯒꯦꯔ ꯅꯪ ꯍꯥ ꯑꯩꯅ ꯑꯃꯨꯛ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯍꯩꯇꯕꯒ ꯅꯪꯅ ꯄꯔꯦꯡ ꯄꯔꯦꯡ ꯉꯥꯡꯉꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯑꯩꯁꯨ ꯁꯜꯃꯥꯟꯅ ꯀꯩꯗꯧꯏ ꯃꯥꯒꯤ ꯋꯥꯁꯞꯇꯒ ꯀꯩꯅꯣꯅꯦꯕꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯀꯅꯥꯒꯤ ꯀꯔꯤ ꯃꯔꯣꯟ ꯀꯔꯤ ꯉꯥꯡꯉꯤꯅꯣ ꯈꯪꯗꯦꯕꯣ ꯁꯔꯃꯥꯅ ꯀꯗꯥꯏ ꯋꯥꯆꯞ ꯊꯥꯡꯒꯠ ꯑꯩꯅ ꯑꯗꯨꯝ ꯑꯩ ꯋꯥꯆꯞꯀꯤ ꯏꯁꯇꯦꯇꯁꯇꯨꯗ ꯑꯩ ꯌꯦꯡꯉꯦꯕ ꯏꯁꯇꯦꯇꯁ ꯍꯥꯏꯅ ꯃꯥꯒꯤ ꯀꯩ ꯑꯩꯅ ꯌꯦꯡꯉꯦ ꯅꯋꯥ ꯂꯧꯗꯦ ꯅꯣꯏꯅ ꯀꯩ ꯇꯧꯕ ꯍꯥꯏꯗꯤ ꯅꯋꯥ ꯂꯧꯗꯦ ꯁꯔꯃꯥ ꯁꯥꯎꯅꯒ ꯏꯁꯇꯦꯇꯁ ꯊꯝꯒꯠꯂꯛꯏ ꯑꯩ ꯈꯜꯂꯦ ꯀꯩ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯗꯤ ꯀꯔꯤ ꯁꯔꯃꯥꯁꯤꯅ ꯀꯩ ꯇꯧꯔꯕꯅꯣ ꯅꯤꯄꯥ ꯅꯣꯏꯅ ꯑꯩꯅ ꯈꯜꯂꯦꯕ ꯁꯔꯃꯥꯁꯦ ꯉꯥꯎꯔꯕꯅꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯃꯥꯏ ꯑꯦꯜꯕꯤꯁꯤꯒ ꯂꯥꯛꯂꯒ ꯋꯥꯊꯤ ꯉꯥꯡꯉꯤ ꯍꯥꯏ ꯑꯩꯕꯨ ꯀꯩꯕ ꯑꯩꯕꯨ ꯀꯩ ꯍꯥꯏꯕ ꯑꯩꯕꯨ ꯆꯥꯠ ꯑꯩꯕꯨ ꯀꯔꯤ ꯆꯥꯛ ꯆꯥꯔꯒꯦ ꯑꯩ ꯆꯥꯛ ꯆꯥꯔꯒꯦ ꯂꯥꯛꯈꯣꯅꯦ ꯀꯅꯥ ꯀꯅꯥ ꯂꯥꯛꯑꯦ ꯏꯁ ꯃꯥꯏ ꯂꯥꯛꯑꯦ ꯑꯥꯔꯦ ꯁꯔꯃꯒꯤ ꯐꯦꯁꯕꯨꯛꯇꯣ ꯎꯔꯕꯣ ꯎꯗꯦꯍꯦ ꯁꯔꯃꯒꯤ ꯐꯦꯁꯕꯨꯛꯇꯣ ꯑꯩ ꯑꯗꯨ ꯌꯦꯡꯗꯦ ꯀꯥꯏ ꯁꯔꯃꯒꯤ ꯐꯦꯁꯕꯨꯛꯇꯣ ꯎꯗꯦꯅꯦ ꯁꯥꯐꯝ ꯑꯁ ꯂꯥꯛꯑꯦꯍꯦ ꯍꯤꯔꯣ ꯂꯥꯛꯑꯦꯍꯦ ꯀꯗꯥꯏ ꯃꯣꯗꯨꯕꯣꯟꯒꯤ ꯍꯤꯔꯣ ꯂꯥꯛꯑꯦ ꯁꯥꯐꯝ ꯁꯔꯃ ꯍꯥꯏꯅ ꯆꯠꯄ ꯌꯥꯔꯣꯏ ꯁꯔꯃ ꯄ꯭ꯔꯤꯌꯥ ꯀꯥꯏ ꯈꯝꯃꯨ ꯑꯥꯔꯖꯦ ꯁꯔꯃ ꯂꯥꯛꯑꯦ ꯀꯅꯥꯝ ꯂꯥꯛꯑꯦ ꯑꯣꯖꯥ ꯂꯥꯛꯑꯦ ꯑꯣꯖꯥ ꯗꯥ ꯔꯖꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩꯁ ꯗꯥ ꯔꯖꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯒꯥꯏꯅꯦ ꯅꯨꯡꯉꯥꯏꯔꯤꯅꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯅꯦ ꯀꯩꯅꯣ ꯆꯦꯁꯥꯁ ꯑꯩꯒꯤ ꯑꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯅꯦ ꯌꯦꯡꯕꯤꯔꯨꯅꯨ ꯑꯆꯥ ꯅꯣꯏꯗ ꯏꯟꯚꯥꯏꯠ ꯇꯧꯗꯦ ꯑꯠꯆꯥ ꯑꯗꯨꯗꯒꯤ ꯅꯣꯏꯗ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯍꯣꯏꯅꯦ ꯑꯩ ꯁꯨꯝ ꯌꯦꯡꯉꯦ ꯅꯪꯒꯤ ꯀꯔꯥꯏ ꯅꯪꯒꯤ ꯐꯤꯂꯤꯡꯁꯇꯣ ꯌꯦꯡꯉꯤꯅꯦ ꯀꯩꯅꯣ ꯅꯪꯅ ꯀꯔꯥꯏ ꯉꯥꯡꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯄꯥꯟꯗꯦꯀꯣ ꯅꯪꯅ ꯉꯥꯡꯉꯤ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯗꯤ ꯁꯨꯝ ꯌꯦꯡꯉꯤ ꯁꯔꯃꯥꯅ ꯉꯥꯡꯉꯤꯁꯤ ꯑꯗꯨꯝ ꯑꯩꯁꯨ ꯉꯁꯤ ꯐꯥꯎꯕꯗꯤ ꯁꯔꯃꯥꯗ ꯑꯩꯁꯨ ꯉꯁꯤ ꯐꯥꯎꯕ ꯐꯠꯇꯕꯁꯨ ꯉꯥꯡꯗꯦ ꯁꯔꯃꯥꯅ ꯁꯣꯝꯗ ꯐꯠꯇꯕ ꯉꯥꯡꯗꯦ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯄꯥꯟꯗꯣꯏꯒꯦ ꯅꯪꯅ ꯉꯥꯡꯕ ꯃꯤꯗꯣ ꯄꯥꯟꯖꯔꯁꯅꯤ ꯑꯩꯗꯤ ꯄꯥꯟꯗꯦ ꯋꯥꯔꯤ ꯑꯗꯨꯅꯤ ꯍꯣꯏ ꯃꯄꯥꯟ ꯆꯠꯀꯦ ꯃꯄꯥꯟ ꯆꯠꯂꯒꯦ ꯀꯅꯥꯅꯣ ꯂꯨꯁꯤ ꯍꯥꯏꯅ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯤꯁꯤꯕꯨ ꯀꯤꯡ ꯃꯗꯨ ꯃꯈꯤ ꯍꯥꯏ ꯑꯗꯨꯒ ꯆꯦꯇꯅꯨ ꯆꯨꯝꯗ ꯂꯩ ꯀꯩꯅꯣ ꯍꯥꯏꯔꯨꯔꯉꯦ ꯑꯩ ꯌꯨꯝꯗ ꯂꯩ ꯁꯜꯃꯥꯟ ꯄ꯭ꯔꯤꯌꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯅ ꯈꯪꯉꯤ ꯍꯥꯏ ꯑꯠꯆꯥ ꯅꯣꯛꯀꯅꯨ ꯗꯥ ꯔꯥꯖꯦꯁꯁꯦ ꯃꯁꯛ ꯋꯥꯎ ꯇꯥꯔꯝꯂꯦ ꯍꯥꯏ ꯍꯤꯔꯣ ꯍꯥꯏꯕꯅꯤ ꯃꯁꯛ ꯋꯥꯎ ꯇꯥꯔꯝꯃꯦ ꯏꯕꯥꯏꯁꯨ ꯂꯥꯛꯑꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯂꯥꯏꯕꯛꯀ ꯄꯥꯏꯗꯅ
ꯑꯥꯔꯖꯦ ꯉꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯔꯤ ꯑꯩ ꯆꯠꯂꯒꯦ ꯁꯥꯎꯗꯦ ꯁꯜꯃꯥ ꯊꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯩ ꯀꯅꯥꯃꯨꯛ ꯁꯥꯎꯕ ꯍꯩꯖꯗꯦꯀꯣ ꯑꯩ ꯁꯥꯎꯕ ꯍꯩꯖꯗꯦ ꯑꯩ ꯁꯥꯎꯕꯒ ꯍꯩꯖꯗꯦ ꯏꯕꯥꯏ ꯅꯪ ꯀꯩꯗ ꯄ꯭ꯔꯤꯌꯥ ꯅꯪꯅꯁꯨ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯌꯥꯝꯅ ꯑꯥꯔꯖꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯕꯥꯏ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯒ ꯏꯕꯥꯏ ꯆꯦꯇꯅꯨ ꯂꯩꯌꯦ ꯀꯅꯥꯝꯅ ꯄꯤꯔꯣꯏ ꯃꯌꯥꯝ ꯃꯪꯒꯣꯏꯌꯦ ꯑꯗꯨꯒ ꯍꯤꯡꯉꯥꯏ ꯑꯗꯨꯒ ꯏꯕꯥꯏ ꯈꯨꯃꯟ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯕꯥꯏ ꯆꯦꯇꯅꯨꯁꯦ ꯃꯪꯉꯣꯏꯀꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯐꯖꯕ ꯃꯨꯅꯦꯁꯦ ꯃꯄꯥꯟ ꯂꯥꯛꯑꯕꯅꯤꯅ ꯁꯛꯁꯦ ꯐꯖꯔꯝꯃꯅꯤꯅꯦ ꯌꯣ 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 ꯇꯥꯏ ꯑꯥꯎ ꯌꯣ ꯌꯣ ꯁꯨꯃꯥꯏꯅ ꯇꯥꯕꯅꯦ ꯁꯛ ꯐꯖꯕꯅꯦ ꯌꯣ ꯇꯥꯏ ꯑꯩ ꯁꯛꯁꯦ ꯊꯤꯈ꯭ꯔꯦ ꯑꯩ ꯂꯥꯏꯠ ꯆꯠꯈ꯭ꯔꯦ ꯑꯥꯔꯖꯦ ꯅꯪ ꯑꯩꯉꯣꯟꯗ ꯗꯠ 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 ꯍꯥꯏꯅ ꯂꯥꯎꯊꯜꯂꯤꯗꯣ ꯏꯕ ꯁꯔꯃꯥ ꯁꯥꯎꯈ꯭ꯔꯦ ꯑꯦ ꯁꯔꯃ ꯆꯩ ꯆꯥꯅꯤ ꯏꯃꯥ ꯏꯇꯥꯎ ꯂꯥꯛꯑꯦ ꯂ ꯂ ꯂ ꯂ ꯂ ꯂ ꯂ ꯂ ꯂ ꯏꯇꯥꯎ ꯂꯥꯛꯑꯦ ꯏꯇꯥꯎ ꯂꯥꯛꯑꯦ ꯏꯇꯥꯎ ꯂꯥꯛꯑꯦ ꯏꯇꯥꯎ ꯂꯥꯛꯑꯦ ꯏꯇꯥꯎ ꯐꯣꯟ ꯊꯥꯡꯒꯠꯇꯦ ꯏꯇꯥꯎ ꯂꯥꯛꯑꯦ ꯏꯇꯥꯎ ꯂꯥꯛꯑꯦ ꯏꯇꯥꯎꯅꯦꯅ ꯐꯣꯟ ꯇꯧ ꯐꯣꯟ ꯊꯥꯡꯒꯠꯇꯦ ꯌꯦꯜꯕꯤꯗ ꯂꯥꯛꯑꯦ ꯏꯇꯥꯎ ꯀꯩꯅꯣ ꯑꯣꯏ ꯃꯥꯏ ꯏꯇꯥꯎ ꯎꯔꯕꯣ ꯁꯝꯁꯤꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯑꯣꯏ ꯃꯥꯏ ꯄ꯭ꯔꯤꯌꯥ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯗꯨꯒ ꯋꯥꯔꯧꯔꯤꯔ ꯍꯥꯏ ꯌꯣ ꯇꯥꯏ ꯀꯥꯏꯅꯒ ꯑꯦꯁ ꯇꯥꯕꯅꯤ ꯀꯩꯅꯣ ꯌꯣ ꯇꯥꯕꯅꯤ ꯌꯣꯃꯤ ꯑꯩꯈꯣꯏꯁꯦ ꯗꯥꯃꯤꯅꯣ ꯇꯥꯏꯅꯅꯣ ꯀꯔꯦ ꯄ꯭ꯔꯤꯟꯁꯅ ꯂꯥꯛꯂꯦ ꯂꯥꯛꯂꯦ ꯑꯍꯤꯡꯒꯤ ꯂꯥꯏꯁꯨ ꯂꯥꯛꯂꯦ ꯂꯥꯛ ꯏꯇꯥꯎ ꯂꯥꯛꯑꯦ ꯑꯩꯒꯤ ꯏꯇꯥꯎ ꯂꯥꯛꯄ ꯊꯃꯣꯏꯒꯤ ꯌꯥꯝ ꯍꯔꯥꯎꯔꯦ ꯏꯇꯥꯎ ꯂꯥꯛꯄꯁꯦ ꯂꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯆꯐꯝ ꯍꯥꯏꯅ ꯀꯞꯄꯨꯔꯦ ꯏꯇꯥꯎꯅ ꯗꯥꯕꯤꯅꯣ ꯂꯣꯏ ꯄꯨꯜꯂꯦ ꯍꯥꯏ ꯑꯁ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟꯕꯁꯦ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯔꯦ ꯀꯔꯤ ꯇꯧꯒꯦ ꯅꯪꯕꯨ ꯏꯇꯥꯎꯕꯤ ꯍꯥꯏ ꯀꯔꯤ ꯇꯧꯒꯦ ꯏꯇꯥꯎꯕꯤ ꯅꯪꯕꯨ ꯌꯣ ꯇꯥꯏꯗ ꯑꯗꯨꯗꯤ ꯑꯁ ꯇꯥꯕꯅꯤ ꯀꯩꯅꯣ ꯗꯥꯁꯦ ꯈꯔ ꯁꯦꯝꯃꯤꯅꯤ ꯀꯩꯅꯣ ꯌꯣ ꯇꯥꯕꯒꯤ ꯏꯇꯥꯎ ꯑꯣꯏꯅ ꯀꯞꯀꯅꯨ ꯏꯁ ꯏꯇꯥꯎꯗ ꯀꯞꯀ ꯂꯥꯛꯄ ꯀꯥꯏ ꯀꯔꯤ ꯀꯞꯄꯤꯅꯣꯍꯦ ꯏꯇꯥꯎ ꯅꯣꯛꯏ ꯑꯩ ꯅꯪ ꯂꯥꯛꯄꯗ ꯑꯩ ꯍꯔꯥꯎꯔꯒ ꯅꯪꯅ ꯑꯩꯅ ꯀꯞꯁꯜꯂꯦ ꯁꯔꯃꯥꯏꯅ ꯀꯔꯤ ꯁꯣꯝꯅ ꯌꯦꯡꯈꯔꯦ ꯊꯃꯣꯏꯁꯦ ꯄꯨꯡꯈꯥꯏ ꯀꯥꯏꯔꯦ ꯑꯟꯗꯣꯛꯄꯅꯤꯍꯦ ꯏꯇꯥꯎ ꯅꯪꯁꯨ ꯇꯧꯔꯤ ꯂꯤꯂꯥ ꯊꯃꯣꯏꯒ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ ꯅꯈꯣꯏ ꯀꯦꯃꯦꯔꯥꯁꯦ ꯕꯦꯛ ꯇꯧꯒꯦꯀꯣ ꯏꯇꯥꯎ ꯑꯩ ꯐꯤꯂꯝ ꯇꯠꯂꯦ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯗꯥꯕꯤꯅꯣ 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 ꯀꯞꯈ꯭ꯔꯦ ꯀꯦꯄꯤꯗꯨꯏꯗ ꯂꯣꯛꯄꯅꯤ ꯀꯣꯜ ꯗ꯭ꯔꯤꯡ ꯔꯣ ꯀꯔꯤ ꯍꯥꯏꯁꯦ ꯇꯨ ꯆꯠꯂꯦꯔꯦ ꯁꯃꯥꯟ ꯑꯩꯈꯣꯏ ꯈꯔ ꯐꯥꯈꯤꯗꯧꯁꯦ ꯀꯩꯅꯣ ꯅꯪ ꯉꯥꯛꯇꯪ ꯅꯈꯣ ꯏꯕꯥꯏꯅ ꯀꯛꯄ ꯗꯥꯕꯤꯅꯣ ꯇꯤꯡꯇꯣꯡ ꯏꯕꯥꯏ ꯁꯦ ꯌꯥꯏ ꯑꯍꯤꯡꯒꯤ ꯂꯥꯏꯅ ꯀꯞꯄ ꯍꯟꯗꯛꯇ ꯎꯏꯀꯣ ꯏꯃꯥ ꯅꯟꯗꯤ ꯂꯥꯛꯄ꯭ꯔꯣ ꯆꯦ ꯅꯟꯗꯤ ꯍꯤꯡꯆꯥꯕꯤ ꯅꯟꯗꯤ ꯀꯩꯅꯣꯅꯦ ꯑꯣ ꯅꯟꯗꯤ ꯂꯥꯏ ꯗꯥꯕꯤꯅꯣ ꯇꯤꯡꯇꯣꯡ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯌꯥ ꯅꯟꯗꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯃꯤ ꯂꯣꯏꯅ ꯄꯨꯜꯂꯦ ꯍꯥꯏ ꯅꯨꯡꯉꯥꯏꯌꯦ ꯁꯔꯃ ꯂꯣꯏ ꯄꯨꯜꯂꯦ ꯍꯥꯟꯅꯒꯤ ꯗꯦꯟꯖꯔ ꯇꯤꯝ ꯂꯥꯛꯂꯦ ꯍꯥꯏ ꯁꯤꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ
camera xem với dùng mày à camera xem với dùng tang mobile paiวันนี้ camera เชงว่าจังกูใช่ไหมอ่ะ mobile ขนาดตั้งไปแล้ววันนี้นะขนาดเชงอะไรกันเนาะไหมอ่ะน้อยแต่ไปจับอะไรชิไปกันเนาะตั้ง mobile ไอ้ไหนดิวันนี้tapi no na ka pen nandi na nandi di kara nandi ki birthday kara machan rupa na ka birthday ka cake ka pula ni na nawa nandi welcome hai ka pen che nandi nandi chak chara boy nungai di hincha ba no nungai di hincha ba ya cha chetan no khoi gali ja phada gali jang han la pa gali do du man ma jang go sẽ tao nó lạc quá mà tầm đồ tôi sẽ có lẽ tôi anh lạc quá tầm sẽ tao tôi sẽ lấy cái lý do phải giờ đó lại cái lối gặp lại cái thà đấy chỉ cái lối phải giờ đấy chỉ cái lý dugaan cái lối giờ phẩm mẹ sập gì chứ lấy tôi sập gì cái dugaan mà nát cái lý đó lấy đấy dugaan quá đời hay gì phải gì xuân đấy cái lý quá lighting như thế cái lý rồi Nandi hincha bi chakchara boy dugagi phangde hincha bai dugagi ibai kem se phajare nale gali se lai shu ang nale tu se tanu jangura lai se chiga jum sa re tu ono jum ne sa re se gai hotel tu mang re chaka re chegagi chakoi chicken pakora ga lo gali do tu mang re tu lo ga thing ga re chicken pakora gali do lo thing ga re nó light sama lab che nandi hinchabi che penjai do viral video thi bada chak cha dare haire penjai shroom nabi shu live tha bani ai acha sukiam ingbasiga ai lambi da ingbasiga lambi da ga LV ga pele ai ka ai di nandi ing de chi ga di kai lechin ta ba jong lechin go de ura hincha bi se ai ei tum ni nge ko arje chetanu tum arje nandi ki comment height oiri blue piu big blue na phone nandi se big re Priya Bai Dur Sharma naikho LV se u buda kapning ai ke dore gi da matam gi krai nangna matam do lak pa se nungsi ba si matam se jang le langi lambi lak nang chen gi ba lambi do tu si gai ni chen gi do ai gi rum tu a sun le re ko nangna si gai chen gi ba do tu sun no chen gi ba do i khang ya ba ji ko kaw de tu lambi do nangna chen gi ba lambi do ne si se bok law chen gi ba do mai ni pi tu mai na chen gi ba do i mai khalo le kai no toi se na oh lai chak cha ro boy tanu I love you ai kap kre yen oina chare lai hai chen andi hinchabi kari hijang dabi che chadri ibai di kemsi haira khumde ai khumbi de ai kana chicken thong cha ai ibai duga gi ingon da su blue pi ai as mayam ngasi kare akhoi gi purana party mayam lak pa se jam harau re kaino tur loi kap na lai dai kari gap pino ne no ano wala mi jang ma kap pi dai se matam na kanamuda ngai de hai bata re ngasi matam se matam na kanamuda kare ngai de matam di chakhi bane adu matam le ngai da isa gi kare matam da le ngai enjoy do ro enjoy da matam da enjoy to ro thabak to matam thabak to ro masa gi matam da masa gi belu thamo ai se si ne matam lang ko se ngahak lei nandi kap kore e baya hau ne blue lai ai kap kore matam amagi live mayam do ai
ꯏꯇꯥꯎ ꯑꯩꯅ ꯆꯦꯟꯕꯗꯣ ꯅꯪꯅ ꯁꯤꯒ ꯆꯦꯟꯕꯒꯤ ꯑꯗꯨ ꯁꯤꯒ ꯂꯩꯔꯦ ꯅꯪꯒꯤ ꯂꯝꯕꯤꯗꯣ ꯍꯣꯏ ꯍꯥꯎꯔꯦ ꯌꯥꯏ ꯀꯞꯀꯔꯤꯅꯦ ꯃꯥ ꯅꯣꯏ ꯀꯞꯂꯣ ꯍꯥꯏ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀꯞꯄꯅ ꯂꯣꯏꯔꯦ ꯑꯩ ꯒꯦꯜꯕꯤꯁꯤꯕꯨ ꯑꯟꯗꯣꯛꯄꯅꯤ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯨꯡꯉꯥꯏꯔꯤꯕ ꯍꯥꯏꯅ ꯀꯞꯀꯅꯤ ꯅꯣꯏꯁꯨ ꯀꯞꯀ ꯂꯣꯏ ꯀꯥꯞꯄꯨꯍꯦ ꯑꯩꯁꯨ ꯀꯞꯁꯜꯂꯒꯦ ꯑꯗꯨꯗꯤ ꯂꯣꯏ ꯀꯞꯄꯨ ꯉꯁꯤ ꯑꯩꯒꯤ ꯂꯝꯕꯤꯁꯦ ꯇꯨꯁꯤꯒ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯎꯔꯕꯣ ꯁꯤꯒꯒꯤ ꯏꯇꯥꯎꯅ ꯁꯤꯒꯒꯤ ꯁꯤ ꯂꯝꯕꯤꯗꯒꯤ ꯆꯦꯟꯈꯤꯕꯅꯤ ꯏꯇꯥꯎ ꯑꯁꯤ ꯂꯝꯕꯤꯁꯦ ꯇꯨ ꯁꯦꯝꯈ꯭ꯔꯦ ꯎꯔꯕ ꯂꯝꯕꯤ ꯁꯦꯝꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯆꯦꯟꯈꯤꯕ ꯂꯝꯕꯤꯗꯣ ꯇꯨ ꯁꯨꯅ ꯂꯩꯔꯦ ꯉꯁꯤ ꯃꯇꯝꯅ ꯂꯣꯏꯅ ꯆꯦꯟꯖ ꯑꯣꯏꯕ ꯍꯥꯏꯁꯦ ꯁꯤ ꯆꯦꯟꯖ ꯑꯣꯏꯔꯦ ꯑꯗꯨ ꯀꯞꯄꯨ 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 ꯑꯩ ꯁꯗꯥ ꯆꯥꯈꯤꯒꯦ ꯅꯣꯏ ꯀꯞꯄꯨꯍꯦ ꯃꯃꯣ ꯆꯥꯛ ꯆꯥꯗꯦ ꯃꯃꯣ ꯏꯟꯊꯝꯗ ꯂꯥꯛꯑꯦ ꯀꯔꯤ ꯍꯥꯏꯅꯤ ꯃꯇꯝꯅ ꯇꯧꯔꯤꯅꯤ ꯍꯣꯏꯅꯦ ꯃꯃꯣ ꯗꯥꯕꯤꯅꯣ ꯀꯞꯁꯤ ꯌꯥꯏ ꯀꯞꯄꯨ ꯀꯞꯄꯨ ꯑꯩ ꯁꯛꯁꯦ ꯈꯛꯇ ꯎꯠꯊꯣꯛꯑꯝꯒꯦ ꯅꯣꯏꯗꯤ ꯀꯞꯄꯒꯤ ꯁꯛꯄ ꯎꯠꯊꯪꯒꯦ ꯑꯁ ꯆꯤꯡꯉꯝꯗꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯅ ꯀꯧꯕꯅꯤ ꯂꯥꯏ ꯅꯨꯄꯤ ꯄꯨꯔꯒ ꯆꯦꯟꯕ ꯂꯝꯕꯤꯗꯣ ꯆꯦꯟꯕꯤꯗꯔꯣ ꯈꯪꯗꯦ ꯅꯨꯄꯤꯒ ꯄꯨꯗꯦ ꯃꯥ ꯃꯊꯪ ꯆꯦꯟꯒꯤꯅꯤꯀꯣ ꯅꯨꯄꯤꯒ ꯄꯨꯕꯩ ꯆꯦꯟꯕꯗ ꯃꯥ ꯃꯊꯟꯇ ꯆꯦꯟꯈꯤꯅꯤꯅ ꯆꯦꯟꯕꯒ ꯃꯊꯟꯅ ꯃꯁꯥꯅꯈ꯭ꯔ ꯑꯩ ꯆꯦꯜꯂꯒꯦ ꯍꯥꯏꯅ ꯆꯦꯟꯈꯤꯕꯅꯤ ꯆꯦꯟꯅꯟꯗꯤ ꯍꯤꯡꯆꯥꯕꯤ ꯑꯁ ꯀꯞꯄꯒꯤ ꯂꯤꯂꯥꯅꯤ ꯇꯧꯔꯤꯁꯤ ꯂꯤꯂꯥꯗ ꯑꯩ ꯂꯤꯁꯤ ꯍꯟꯗꯣꯛꯄꯅꯤ ꯏꯇꯥꯎ ꯂꯩꯀꯣ ꯂꯩꯌꯨ ꯂꯩꯌꯨ ꯏꯇꯥꯎ ꯎꯔꯕ ꯏꯇꯥꯎꯒꯤ ꯁꯛꯁꯦ ꯎꯔꯕ ꯐꯖꯕ꯭ꯔ ꯌꯦꯡꯉꯣ ꯁꯛꯁꯦ ꯏꯇꯥꯎ ꯏꯇꯥꯎꯗ ꯈꯔ ꯅꯣꯏꯔꯕꯅ ꯈꯔ ꯄꯥꯔꯕ ꯌꯦꯡꯉꯨꯗꯣ ꯍꯥꯟꯅꯗꯒꯤ ꯈꯔꯗꯤ ꯀꯗꯥꯏ ꯄꯥꯔꯝꯃꯅꯤ ꯏꯇꯥꯎꯗ ꯊꯕꯛ ꯆꯠꯄꯅꯤꯅ ꯈꯔ ꯋꯥꯔꯕꯅꯤꯅ ꯈꯔ ꯄꯥꯔꯝꯃꯅꯤ ꯁꯛꯁꯦ ꯃꯌꯥꯡ ꯀꯪꯉꯝꯃꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯡ ꯀꯪꯉ ꯏꯕꯥ ꯑꯩꯒꯤ ꯑꯍꯤꯡ ꯂꯥꯏꯞ ꯊꯥꯅꯤ ꯍꯥꯏꯅꯣ ꯀꯩꯗ ꯀꯩ ꯃꯊꯣꯝꯇ ꯃꯊꯣꯝꯇ ꯆꯦꯟꯈꯤꯅꯤꯅꯦ ꯁꯤꯒꯩ ꯀꯌꯥ ꯃꯊꯟꯇ ꯆꯦꯟꯒꯦ ꯑꯩꯅ ꯉꯥꯈꯣ ꯍꯥꯏꯕꯗ ꯃꯥꯅ ꯆꯦꯟꯈꯤꯅꯤꯅꯦ ꯑꯩꯅ ꯈꯜꯂꯤꯕ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯥꯅ ꯀꯤꯅ ꯆꯦꯟꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯏꯇꯥꯎꯕꯤ ꯇꯧ ꯑꯍꯤꯡꯗ ꯏꯇꯥꯎ ꯈꯪꯗꯦ ꯈꯪꯉꯣꯏ ꯗꯥꯕꯤꯅꯣꯠ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯆꯥꯛꯇꯕ ꯎꯆꯦꯛ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯆꯥꯛꯇꯕ ꯎꯆꯦꯛ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯆꯦꯅꯟꯗꯤ ꯍꯤꯡꯆꯥꯕꯤꯗꯣ ꯆꯠꯈꯔꯦ ꯃꯁꯛ ꯄ꯭ꯔꯤꯟꯁ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯅꯪ ꯀꯔ ꯌꯨꯝꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯅꯟꯗꯤ ꯁꯦꯝ ꯇꯨ ꯌꯨ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯍꯔꯥꯎ ꯂꯩꯁꯤꯀꯣ ꯃꯌꯥꯝ ꯅ꯭ꯌꯨ ꯏꯌꯔꯗꯤ ꯀꯗꯥꯏ ꯐꯖꯅ ꯏꯟꯖꯣꯏ ꯇꯧꯔꯨꯅꯤ ꯈꯪꯗꯦ ꯏꯟꯖꯣꯏ ꯇꯧꯗꯣꯏꯔꯥ ꯀꯥꯏ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯨ ꯅ꯭ꯌꯨ ꯏꯌꯔꯗ ꯂꯩꯔꯣꯏ ꯌꯨꯝ ꯆꯠꯂꯅꯤ ꯐꯦꯃꯤꯂꯤ ꯍꯌꯦꯡ ꯗꯦꯠ 28ꯇ ꯐꯦꯃꯤꯂꯤ ꯌꯨꯝ ꯆꯠꯈ꯭ꯔꯔꯅꯤ ꯑꯩ ꯃꯊꯟꯇ ꯁꯤꯗ ꯂꯩꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯅꯗꯤ ꯀꯔꯤ ꯃꯄꯥꯟꯗ ꯁꯨꯝ ꯂꯩꯔꯒ ꯏꯟꯖꯣꯏ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯏꯇꯥꯎꯕꯤ ꯇꯅꯤ ꯏꯕꯥꯏ ꯂꯩꯔꯤꯁꯦ ꯅꯣꯛꯈ꯭ꯔꯦ ꯆꯦꯠ ꯅꯟꯗꯤ ꯍꯤꯡꯆꯥꯕꯤꯗꯣ ꯆꯠꯈꯔꯦ ꯃꯁꯛ ꯎꯗꯂꯝꯃꯒ ꯇꯧꯅꯦ ꯏꯇꯥꯎ ꯇꯧꯅꯦ ꯇꯧꯕꯤ ꯏꯕꯥꯏ ꯑꯍꯤꯡ ꯇꯨꯝꯗꯦ ꯍꯥꯏ ꯇꯥꯗ꯭ꯔꯦ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯃꯃꯥꯡ ꯀꯔꯤ ꯃꯃꯥꯡ ꯏꯌꯥꯔꯒꯤ ꯗꯦꯟꯁꯇꯣ ꯂꯥꯁ ꯏꯌꯥꯔꯒꯤ ꯗꯦꯟꯁꯇꯣ ꯍꯥꯏꯔꯣ ꯑꯠꯆꯥ ꯂꯥꯁ ꯏꯌꯥꯔꯒꯤ ꯗꯦꯟꯁꯇꯨꯗꯤ ꯐꯖꯅ ꯇꯧꯔꯕꯅꯦ ꯀꯩꯅꯣ ꯍꯟꯗꯛꯁꯨ ꯇꯧꯗꯣꯏꯅꯤ ꯏꯇꯥꯎ ꯕꯥꯏ ꯕꯥꯏ ꯃꯅꯤꯄꯨꯔꯗ ꯌꯥꯎꯅꯤ ꯍꯟꯗꯛ ꯏꯇꯥꯎ ꯕꯥꯏ ꯕꯥꯏ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛ ꯌꯥꯎꯅꯤ ꯍꯥꯏ ꯃꯇꯝ ꯌꯧꯔꯦ ꯏꯇꯥꯎ ꯀꯥꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯉꯝꯗꯣꯏꯒꯦ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯕꯥꯏ ꯕꯥꯏꯁꯦ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯆꯥꯎꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯑꯩ ꯈꯜꯂꯦ ꯑꯩ ꯍꯟꯗꯛꯁꯦ ꯕꯥꯏ ꯕꯥꯏꯗꯤ ꯗꯦꯠ 31st ꯇꯧꯗꯣꯏꯁꯦ ꯃꯇꯝꯁꯦ ꯉꯁꯤ 22ꯅꯤꯀꯣ ꯍꯌꯦꯡ 23 ꯌꯧꯔꯅꯤ ꯌꯥꯝ ꯀꯨꯏꯔꯛꯇ꯭ꯔꯦ ꯏꯇꯥꯎ
ꯅꯟꯗꯤꯅ ꯅꯣꯛꯈ꯭ꯔꯦ ꯅꯟꯗꯤ ꯑꯥꯔꯖꯦꯁꯦ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯄꯥꯈꯪ ꯃꯆꯥꯒ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯑꯁ ꯃꯤꯅꯒ ꯇꯣꯞ ꯇꯣꯞ ꯇꯥꯔꯛꯀꯅꯤꯒ ꯅꯣꯛꯄ ꯃꯤꯁꯨ ꯌꯥꯎꯔꯤꯅꯤ ꯇꯣꯞ ꯇꯣꯞ ꯇꯥꯔꯛꯀꯅꯤꯀꯣ ꯍꯣꯏ ꯇꯧ ꯂꯥꯏ ꯍꯥꯏ ꯅꯟꯗꯤꯅ ꯅꯣꯛꯈ꯭ꯔꯦ ꯅꯟꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦꯅꯦ ꯑꯉꯛꯄ ꯄꯨꯟꯁꯤꯅꯤꯀꯣ ꯄꯨꯟꯁꯤꯁꯦ ꯀꯔꯤ ꯀꯅꯥ ꯀꯔꯤ ꯃꯇꯝ ꯆꯠꯀꯅꯤ ꯄꯨꯟꯁꯤꯁꯦ ꯈꯔ ꯍꯥꯏ ꯉꯝꯗꯦ ꯃꯇꯝꯅ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯗ ꯅꯨꯡꯁꯤꯔꯨꯕ ꯀꯔꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯔꯨꯕ ꯃꯇꯝ ꯑꯃꯗꯣ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕ ꯃꯇꯝꯗꯣ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯃꯁꯥꯒꯤ ꯃꯁꯥꯒꯤ ꯀꯔꯤ ꯕꯤꯖꯤ ꯑꯣꯏ ꯊꯕꯛꯀꯤ ꯕꯤꯖꯤ ꯑꯣꯏꯅ ꯂꯣꯏ ꯃꯥꯡꯒꯦ ꯍꯥꯏꯇꯥꯔꯦꯗ ꯏꯕꯥꯅꯤꯅ ꯗꯨꯔ ꯄꯥꯈꯪ ꯍꯥꯏ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯎꯗꯔ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯄꯥꯈꯪ ꯃꯆꯥꯅꯦ ꯁꯛꯁꯦ ꯐꯖꯕꯅꯤ ꯌꯣ ꯌꯣ ꯇꯥꯕꯅꯦ ꯄꯥꯈꯪ ꯍꯥꯏ ꯅꯣꯛꯑꯦ ꯏꯕꯥꯏ ꯂꯥꯛꯀꯦ ꯂꯥꯛꯑꯦ ꯏꯕꯥꯏ ꯂꯥꯛꯑꯣ ꯑꯥꯔꯖꯦ ꯌꯨꯝꯗ ꯆꯪꯉꯣ ꯃꯤꯅ ꯎꯔꯒ ꯉꯥꯎꯔꯦ ꯍꯥꯏꯅꯤ ꯑꯩ ꯌꯨꯝ ꯃꯅꯥꯛꯇꯅꯤꯌꯦ ꯑꯩ ꯒꯂꯤꯅꯤ ꯁꯤꯁꯦ ꯁꯤ ꯎꯔꯕ ꯁꯤ ꯐꯝꯒꯦ ꯑꯩ ꯂꯩꯀꯣ ꯑꯩ ꯁꯥꯐꯝ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦꯅꯦ ꯌꯥꯝ ꯉꯊꯪ ꯂꯥꯛꯄ ꯀ꯭ꯋꯥ ꯆꯥꯒꯦ ꯀ꯭ꯋꯥ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯀ꯭ꯋꯥ ꯆꯥꯒꯦꯗ ꯀꯥꯟꯅꯗꯦ ꯀ꯭ꯋꯥ ꯆꯥꯒꯦ ꯑꯥꯔꯖꯦ ꯌꯨꯝꯗ ꯆꯪꯂꯣ ꯃꯤꯅ ꯎꯔꯒ ꯉꯥꯎꯔꯦ ꯍꯥꯏꯅꯤ ꯍꯥꯏꯌꯦ ꯑꯩ ꯂꯩꯀꯣ ꯍꯥꯏ ꯂꯩ ꯂꯩ ꯆꯥꯛ ꯋꯥꯠꯂꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯅꯦ ꯑꯩꯁꯨ ꯃꯤ ꯂꯥꯛꯏ ꯑꯩꯈꯣꯏꯁꯨ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯃꯌꯥꯝ ꯏꯃꯥꯟꯅꯕꯁꯤꯡ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯆꯥꯛ ꯆꯥꯕ ꯈꯔ ꯋꯥꯠꯂꯤ ꯍꯣꯏ ꯂꯥꯛꯑꯦ ꯍꯥꯏ ꯅꯪ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯑꯩ ꯆꯠꯂꯦ ꯑꯩ ꯏꯪꯕꯅ ꯂꯣꯏꯔꯦ ꯅꯤꯛꯄꯅ ꯂꯣꯏꯔꯦ ꯀꯩꯅꯣꯅꯦ ꯀꯟꯗꯥ ꯃꯔꯛꯇ ꯂꯩꯔꯒ ꯅꯪꯅ ꯅꯤꯛꯄꯅ ꯂꯣꯏꯔꯕ ꯍꯥꯏꯁꯦ ꯆꯠꯂꯣꯍꯦ ꯅꯟꯗꯤ ꯅꯪꯁꯨ ꯅꯪ ꯀꯔꯥꯏ ꯃꯄꯥꯟꯗ ꯀꯔꯥꯏ ꯂꯩꯔꯤꯕ ꯍꯥꯏꯁꯦ ꯀꯦꯄꯤꯒꯤꯗꯨꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯦꯄꯤꯗꯒꯤ ꯖꯣꯔꯗꯥꯅ ꯆꯥꯎꯔꯦ ꯇꯧꯔꯤꯁꯦ ꯂꯤꯂꯥꯅꯤ ꯇꯧꯔꯤꯁꯦ ꯀꯊꯥꯟꯗꯤꯅ ꯏꯪꯕꯅ ꯂꯣꯏꯔꯦ ꯆꯤꯟꯅꯟꯗꯤ ꯍꯤꯡꯆꯥꯕꯤ ꯕꯥꯏ ꯗꯨꯒꯩ ꯕꯥꯏ ꯍꯤꯡꯆꯥꯕ ꯕꯥꯏ ꯍꯤꯡꯆꯥꯕꯤ ꯗꯥꯕꯤꯅꯣꯠ ꯍꯥꯏꯅ ꯀꯞꯈ꯭ꯔꯦ ꯅꯟꯗꯤꯅ ꯆꯤꯟꯇꯅꯨ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯛ ꯆꯤꯟꯇꯅꯨꯗꯤ ꯀꯔꯤ ꯆꯤꯛꯀꯟ ꯆꯥꯏ ꯍꯥꯏ ꯃꯥꯟꯅꯦ ꯏꯇꯥꯎ ꯅꯟꯗꯤ ꯏꯇꯥꯎ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯛꯀꯅꯤ ꯏꯇꯥꯎꯒꯤ ꯏꯟꯖꯥꯡ ꯍꯪꯗ꯭ꯔꯤ ꯃꯥꯅꯦ Dabinona inga itaw nikkanu nikkanu chan kari itaw nikkanu kok tikli itaw nikkanu chaningi nangi kaya no laiko aje che kok tiklion hoi chetanu kering pa deda chetan tu oi yala Ate bai da su khara bilo kaino bio hai do kwa sa gai rồi bai nó trộm ra hầu đi đó gì bai khoi cái này mà thằng này là cái gì cái party tổ chức này mà thằng này là cái party tổ chức này
진짜 짠닝이 하이바. 이거 맛있는 게 들어있나? 응? 이거 맛있는 게 들어있나? 뭐 들어가면 돼. 네. 짠, 짠, 너. Không cần sao? Như người cho luôn. Này, ai có lấy được? Ai in đều được. Rồi, tôi ăn sẽ bật vui. Tôi tí Sısna ve sısna. Hoy hoy le sısna. Jo sasmunde thôi. Chào, 짠닝이 하이바. 허이 짜 실라. qua 짠닝 rồi. Quý rơi mà lên nè. Cái đàn này là đi rồi. Tức. Hơi à gì, hơi bệt đê. Ô bệt đê cầu để cho. Cháu mình đây bệt đê cầu để trong nè. Hai đồ hai mày đồ. Hai đồ gì nha. Hai mươi ăn đồ. Hai ăn đồ. Mày ăn được cả không? Hai mươi chắc thôi rồi. Cha babu đi đấy. Hai mươi chắc thôi chứ. Sao mà sao? Thank you mama. Kakak. Ini mama lu kakak kan ya. Thank you to mama dah. Chanh, chanh, chanh á, chanh, chanh. Tin, tạ, tin, tạ, tin, tin. Mama bakar dong. Hai đứa thầu như kìa. Papa aduh, joki sih cepet-cepet. Tin, tak, tin, 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 tin. Tin, tak, tin, 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 tin. Tin, tak, Hai nào. tin, tin, tin. Kak ada dulu ya, ada dulu. Tik, tik, tik. Ada di. Ada di? Ada di. Hah? Ada kemana tuh kìa? Dua yang kìa. Dua di. Oh, beli. Nó biam đâu đi à? Biam đâu đi ra vậy? Nanti, tunggu sangat atau boleh. Hai, boleh juga ya. Boleh kena. Hai, mungkin. Ya deh. Hai, Mari. Bede, nongon da Simran yang dia. Simran yang dia. Yang keren yang dia. Yang keren. Oh, mana ni dah? Kita wadah yang bisa dopen ini. Keren yang dia nonda. Hah? Keren nonda yang dia. Iki lah kasi kemana no? Itu kenal kemana tuh itu dah? Itu kenal tuh ya? Bobok na. Bede. Mau ni tadi. Bede nongon da Simran yang dia. Yang keren yang dia. Hai đồ keren hai đồ gì? Hai đồ gì? Kau ni yang saya, kau dah tiang mana ni? Tinggal kata lo ini tapi kan dia kata lo. Papa, aku sakit车疼。Hai, boleh juga. Boleh. Keren. Kam đi rồi. Khôi kia rồi. Vừa nó lên rồi. Boleh juga. Boleh bangga. Wali này. Hai, Mari. Macamnya beda ini. Hai, boleh juga.
my friend ไอ้กูเด้ my friend hi ตัว hi 호시다 하고 그비. hi ตัวนี่ 하이미야. hi friend ไอ้ตัว 무지. 하이 hi 프렌드. friend chắc sao đó bằng ngủ 짝짝도 그다. cái giang ta cái ayo phải tao friend phải tao 아직 너무나 컴퓨터고. 그래 papa mà xăm xén gì này mà xăm xén thì mình 그래 그래서 đây đây này 아니 와도 이름 알리. cuma juga nggak sih lah 나도 뭐야? 벌떡 무슨 거야? cuma juga lagi 어이. mana juga lagi semuanya juga dari mana ปีนี้เราใช้ชาดิผมโมซาเลย la 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 ปีเดียวแล้วเปลี่ยนนะคะ juga aku mana ada dugaan lagi itu aku mana ada dugaan papa น่าจะหรอชาดินี่ได้มามาทำ Porque ada no la papa 화상도. 한국. 응? 한국 버스. 응? 한국에서. 한국에. 한국에. 한국. 한국 분이 진짜 빌어서는 빌어 한국. em mua bài mà má 한국 sao anh gì vậy nước asa 아빠가 누해 asa hai tuần chứ nghe 아야도 그렇다 아니 이제 뭐 맥주 하이카. every time 보시아까 받아들이고 돌아비는 tính này tu chế tao nói chuyện gì 이제 돌아가는 해만 하잖아 chế tao nói chuyện gì tu chế tao nói ta hai tuần rồi hai mấy hai tuần rồi chứ nghe 방도 이제 하이면 아직 누탕이니다 hai asa em trả lại 아 이제 tao nó cười tao nè tao nó cười hai ninh hai đứa nghe 이따가 그 좀 하는 게 더. 이따가 내가 빡나 내라 이따가. 아우 이거 타게. anh muốn kìa sao nè xa rồi là tôi chắc là nó cái hình đại bài à 왜 bên trong cái này cái trong gì thế nào 한국이요. hình bài à hình đại ở chỗ bây giờ có sao vậy kìa ở chỗ bây giờ có sao vậy kìa ở chỗ bây giờ cái sao cái gì kìa 진짜 좋아요? 빨리 봐요. tao cái số hành ninh để đã rồi lấy thôi Itu ra. Kita guys rồi. Like LB time. Bolo. Tao nấu rồi đấy. 오빠, 이제 뭐 시작해서 봐. Ai thằng mới ra rồi he, mà thằng mới ra rồi. 어떻게 잘? Biscuit ra đi mà. Hai đứa số cái số cái gì ấy. 아빠, 빠이우도 시원해도. Có ngao rồi, ngao. Tôm ba có ngao rồi bỏ. Ngao khá là. Khá là có ngao thì thắc tới bây giờ có ngao cái nó. 오빠, 이제 빠이우도. 응? 무슨 빠이우도? Phải nữa. 찍거들도. 애기 나서 제가 의미 안 돼. Thì năng sẽ lấy bộ ra gì? 아니, Lấy bộ. चांदी को सिक्का मी तेरी लानी कुम लिखा मेरा ने वीरो तेरा ना वीरो ने बाली को ली खूबसूरत अरे डॉग लाया thắc ta bị đã ngao ba hai đứa này tôm ba đứa này tôm ba thắc ta bị đã ngao ba này tôm ba thắc cái này ngang rồi thắc cái nữa tôm ba na ko ngao ra đi kana na ngahon đuôi bo
ngao mà bà khắc là cô ngao rồi thì có mấy là ngao thì này ta này thắc ra bây giờ cô ngao vậy ta ăn Mama, Papa. ừ Aduh, si Doki biskut mah lebih dah. dốt với chú cha cái đó Sama ni lah. Nah, hantu di sekolah bijaya matu dah deh. Ada mah biskut dah. Beda nang mau ngang Messi baca di ni okay Bacardi oh Papa, Doki biskut pisau ni. ngasi Bacardi ni oh mah Bacardi cari ba acha tumba Bacardi cari ba Bacardi thei ba acha Bacardi Apa ini? Papa. Ada Doki biskut mah lebih. tumba New Year mai kaya New Year natin sorry Christmas mai to ri kini na kalen na nungai di bo na haran tumai lagi di bo Apa ba? Doki biskut mah lebih. dog biscuit char ba dog char Ah, cakap ini macam peladi dok. Tông nuôi hết. Khôi cái khai thác product tôi khai cái tủ lại bờ lại cái bờ đây cái potan đấy đấy Bora lagi. oh giờ mình tí mà tên như mày rồi mình tê mà tên này gali giờ mình tê mà tên này lấy chứ Itu aja. Christmas number 1 ta đi à अच्छा okay mình chú lối chắc mà này alje kem si Jingle dunia no. nang ngồi này jeng lagi sih ai jeng nang ngồi jeng na nhớ cái sao đó alje kem si ba cái ngasi mà thành cái pork thong ấy được cái oksa đó Dubai cái okka hanggang mà thong ấy được cái nga mà thong ấy được cái irun mà tàu đấy ngasi mà thấy cái này khơi mà thành okka hanggang vậy mấy giờ rồi đấy Boleh kangen ah. jeng da ba mi lấy được số jeng ngoài trời Hai, còn bữa nay jeng da mi số jeng ngoài wow vậy nó này boleh jadi ah. ngasi mà thành đi wow ta đấy vậy indamda ni na cái oksa thì giảm chán nghe hay ta đấy oksa thì giảm chán nghe ako zum được cái này ta số đi ra được ta số đi chúng cái cái pizza mà ni là chạy được cái khối na cái chúng ấy đi chúng chạy bốc thì cái bốc lối chạy đấy thì bốc mutton lối chạy tại vì cái chúng mình đi cái nào muốn chạy đấy ấy thì chạy đi thế được cái bốc cả hanggang mà phong anh ấy được cái irun masuk lah khối mình thấy cái đi irun mới cái khối cái number 1 hay ta đấy mình thấy irun mà number 1 mà khối mình thấy cái này cái nga cái thùng này khối này Ai sih dah suruh. ini sini basu di kan pok thong ba chari ba tom ba pok ni kan no Christmas lai kan no pok tha ma tom ni ji kan pok cha ma tom ni ji kan ma tom na cha ma thau dai olang na la cha ja ta ko này chúng nó xin lỗi ôi thong la ga cha ba se haina de ai thong ga cha ba se haina de ai cha ai thong like dan net ya tere masu bobok lain kai ni ko bobok ikan ni bijo ikan ni bijo ba jang Dugai like dan net ya tere masu hoi bobok boil toraga na hauri ai di boil pam de tomba ai di kare thong mo se jam pam thong kare hangam kai thong mo se jam pam ai boil se jam pam de thong ga sa ba se jam pam boil di pam de Aina cha da ba po chau de chau nang na kare na sa na kare chani ko to sa ga de ne adu de kana mu thing ba su ja da ko na sai thamoi na kare chani ngam ba po to sa ga de ne ngam da po to de kare sa ba su ja da ko gi kare matam na kare ni akuna haina ra ko po to de kare pi ko pi haina ko po to de cha ra ko atai de kare ato po ti cha ra te ko ima pa na haina ra Tamalak ko photo di chare ko ate di kara to photo di chare adone satto oksa male bro oksa mali ko ando ko ni bo nang so ando ko ngai ko hey
ꯃꯁꯛꯁꯨ ꯑꯣꯛ ꯁꯥ ꯃꯥꯜꯂꯦ ꯑꯣꯛ ꯃꯥꯟꯕ꯭ꯔꯥ ꯑꯩꯁꯤꯕꯨ ꯑꯩꯁꯦ ꯀꯩꯅꯣ ꯃꯁꯥꯗ ꯈꯔ ꯅꯣꯏꯍꯜꯂꯤꯅꯤ ꯀꯩꯅꯣ ꯃꯁꯥꯗ ꯗꯨꯞ ꯗꯨꯞ ꯂꯥꯎꯍꯜꯂꯤ ꯃꯤꯅ ꯎꯕꯗ ꯃꯁꯛꯁꯦ ꯏꯁ ꯐꯖꯩꯒ ꯍꯥꯏꯔ ꯇꯧꯕꯗꯣ ꯑꯣ ꯃꯁꯛ ꯑꯣꯛ ꯁꯥ ꯃꯥꯟꯕ꯭ꯔꯥ ꯑꯩꯁꯤꯕꯨ ꯑꯩꯗ ꯍꯥꯏꯔꯤꯔꯥ ꯀꯅꯥꯗ ꯍꯥꯏꯅꯣ ꯈꯪꯗꯦ ꯕꯣꯕꯣꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯈꯪꯗꯦꯗꯣ ꯈꯪꯗꯦꯗꯣ ꯃꯤ ꯅꯥꯒꯥꯂꯦꯟꯁꯦ ꯀꯃꯥꯏꯅꯒꯦ ꯇꯥꯏꯞꯅꯣ ꯈꯪꯗꯦꯗ ꯈꯪꯗꯦꯕꯣ ꯈꯪꯗꯦꯗꯨꯅꯤ ꯅꯥꯒꯥꯂꯦꯟꯁꯦ ꯀꯃꯥꯏꯅꯒꯦ ꯇꯥꯏꯞꯅꯣ ꯈꯪꯗꯦ ꯈꯪꯗꯦ ꯑꯗꯨ ꯕꯣꯏꯗꯤ ꯆꯥꯕꯅꯦꯀꯣ ꯅꯥꯒꯥꯂꯦꯟꯒꯤ ꯀꯔꯤ ꯃꯤꯁꯤꯡꯁꯦ ꯕꯣꯏꯜꯗꯤ ꯌꯥꯝ ꯆꯥꯕꯅꯦ ꯕꯣꯏꯜ ꯀꯔꯤ ꯌꯥꯝꯅ ꯀꯔꯤ ꯅꯣꯔꯠ ꯏꯁꯀꯤ ꯃꯤꯗꯤ ꯌꯥꯝꯅ ꯕꯣꯏꯜꯁꯦ ꯌꯥꯝ ꯆꯥꯏꯀꯣ ꯅꯣꯔꯠ ꯏꯁ ꯑꯦꯔꯤꯌꯥ ꯍꯥꯏꯁꯦ ꯂꯣꯏ ꯕꯣꯏꯜ ꯌꯥꯝ ꯆꯥꯏ ꯑꯩꯗꯤ ꯕꯣꯏꯜꯁꯦ ꯆꯥꯕ ꯍꯩꯅꯗꯦ ꯃꯤꯅ ꯍꯩꯅꯕ ꯃꯤꯁꯨ ꯂꯩꯀꯣ ꯕꯣꯏꯜꯁꯦ ꯀꯔꯤ ꯑꯣꯛ ꯁꯥꯒꯗꯨꯒ ꯍꯪꯒꯥꯝꯒ ꯀꯣꯕꯤꯒ ꯍꯥꯞꯆꯤꯜꯂꯒ ꯕꯣꯏꯜ ꯇꯧꯔꯒ ꯆꯥꯕꯁꯨ ꯍꯥꯎꯕꯅꯤꯀꯣ ꯑꯩꯗꯤ ꯕꯣꯏꯜꯁꯦ ꯍꯩꯅꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯁꯥꯅ ꯍꯩꯅꯗꯦ ꯑꯇꯣꯞꯄ ꯃꯤꯅ ꯍꯩꯅꯕꯗꯤ ꯈꯪꯗꯦꯀꯣ ꯑꯩ ꯏꯁꯥꯅ ꯍꯩꯅꯗꯦ ꯕꯣꯏꯜꯁꯦ ꯑꯖय ꯚꯥꯏꯗꯤ ꯕꯣꯏꯜ ꯇꯧꯔꯗꯤ ꯅꯆꯦꯒ ꯀꯥꯎꯔꯤ ꯏꯕꯥꯏꯗꯤ ꯕꯣꯏꯜ ꯍꯩꯅꯗꯦꯀꯣ ꯑꯁꯦꯡꯕꯅꯤ ꯑꯩ ꯕꯣꯏꯜ ꯍꯩꯅꯗꯦ ꯑꯩꯗꯤ ꯈꯔ ꯊꯣꯡꯉꯒꯅꯦ ꯈꯔ ꯊꯥꯎꯗ ꯊꯣꯡꯉꯒ ꯍꯪꯒꯥꯝꯒ ꯊꯣꯡꯉꯒ ꯄꯤꯁ ꯃꯔꯤ ꯃꯉꯥ ꯆꯥꯔꯒ ꯍꯥꯎꯕꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯍꯥꯎꯕ ꯑꯃꯅꯤ ꯑꯩ ꯕꯣꯏꯜꯁꯦ ꯍꯩꯅꯗꯦ Papa, ꯂꯥꯏꯛ ꯗ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯃꯁꯨ ꯍꯣꯏ ꯕꯣꯕꯣꯛ ꯀꯩꯅꯣꯅꯦ ꯗꯣꯛ ꯂꯥꯛꯑꯕꯣ what is your ꯕꯣꯜ plan? ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠꯅꯤ ꯍꯣꯏ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯅꯤꯗ ꯀꯅꯥ ꯃꯥꯏ ꯃꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯤꯀꯣ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯑꯩꯗꯤ ꯕꯣꯏꯜꯗꯤ ꯍꯩꯅꯗꯦꯀꯣ ꯃꯤꯒꯤ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤ ꯑꯄꯥꯝꯕꯗꯣ ꯀꯅꯥꯅ ꯀꯔꯤ ꯊꯤꯡꯕ ꯌꯥꯏꯅꯣ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯌꯥꯗꯦ ꯃꯁꯥꯒꯤ ꯀꯔꯤ ꯍꯩꯅꯕ ꯄꯣꯠꯇꯣ ꯀꯅꯥ ꯊꯤꯡꯕꯤꯒꯦ Papa, 음. 아직도 원인도요? 응? 아직도 혹시 원인도요? ꯑꯗꯨꯅꯤ ꯍꯣꯏ ꯇꯣꯝꯕ ꯃꯥꯏ ꯑꯄꯥꯝꯕ ꯄꯣꯠꯅꯤꯀꯣ ꯑꯗꯨꯗꯣ ꯀꯅꯥꯝꯇ ꯊꯤꯡꯕ ꯌꯥꯗꯦ ꯑꯗꯨ ꯄꯣꯠꯇꯨ ꯑꯩꯅꯁꯨ ꯀꯔꯤ ꯊꯤꯡꯕ ꯌꯥꯗꯦ ꯑꯗꯨ ꯄꯣꯠꯇꯨ ꯃꯤꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯗꯣ ꯑꯗꯨꯅꯤ ꯏꯕꯥꯏꯗꯤ ꯑꯣꯜ ꯁꯥ ꯕꯣꯏꯜ ꯑꯣꯜ ꯁꯥ ꯕꯣꯏꯜꯗ ꯄꯥꯝꯕ꯭ꯔꯣ ꯑꯩꯅ ꯀꯩꯗꯧꯔꯤꯕ ꯈꯪꯉꯕ ꯑꯩꯗꯤ ꯀꯔꯤ ꯃꯁꯂꯥꯁꯦ ꯈꯔ ꯃꯁꯂꯥꯒꯤ ꯇꯥꯏꯞꯁꯦ ꯈꯔ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯄꯤꯛꯏꯉꯩꯗꯒꯤ ꯃꯁꯂꯥ ꯄꯣꯠꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯁꯂꯥꯒꯤ ꯄꯣꯠꯁꯦ ꯑꯩ ꯈꯔ ꯄꯤꯛꯏꯉꯩꯗꯒꯤ ꯌꯥꯝ ꯄꯥꯝꯃꯤ ꯍꯥꯏꯇꯥꯔꯦ ꯕꯣꯏꯜꯁꯦ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯥꯏꯇꯥꯔꯦ ꯄꯤꯛꯏꯉꯩꯗꯗꯤ ꯕꯣꯏꯜꯁꯦ ꯌꯥꯝ ꯆꯥꯔꯛꯇꯦ ꯑꯣꯛꯁꯥ ꯆꯥꯕꯗ ꯀꯔꯤ ꯊꯣꯡꯉ ꯆꯥꯕꯁꯦ ꯈꯔ ꯆꯥꯏ ꯑꯗꯨꯒ ꯃꯇꯟ ꯀꯔꯤ ꯑꯗꯨꯒ ꯆꯤꯀꯟ ꯊꯣꯡꯕꯁꯨ ꯈꯔ ꯆꯥꯏ ꯑꯗꯨꯗꯒꯤ ꯕꯣꯏꯜꯗꯒ ꯑꯩꯈꯣꯏ ꯆꯝꯊꯣꯡꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯆꯝꯊꯣꯡ ꯆꯥꯕꯗ ꯑꯗꯨꯝ ꯆꯥꯏꯀꯣ ꯑꯗꯨꯒ ꯁꯥꯗ ꯆꯝꯊꯣꯡ ꯊꯣꯡꯔꯒ ꯆꯥꯕꯁꯤꯗꯤ ꯌꯥꯝ ꯆꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯗ ꯕꯣꯏꯜ ꯇꯧꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯆꯥꯔꯛꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯁꯥꯒꯤ ꯕꯣꯏꯜꯁꯦ ꯑꯩꯈꯣꯏ ꯍꯩꯅꯗꯦ ꯍꯥꯏꯇꯥꯔꯦ ꯆꯤꯀꯟꯒꯤ ꯕꯣꯏꯜꯁꯨ ꯃꯌꯥꯝ ꯆꯥꯅꯩꯀꯣ ꯑꯗꯨ ꯆꯤꯀꯟ ꯕꯣꯏꯜꯁꯨ ꯑꯩꯈꯣꯏ ꯆꯥꯗꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯈꯣꯏ ꯅꯣꯡꯃꯗ ꯆꯤꯀꯟ ꯄꯨꯔꯛꯑꯒ ꯅꯣꯡꯃꯗ ꯊꯣꯡꯉꯒ ꯆꯥꯕ ꯈꯣꯠꯄꯗꯨ ꯊꯣꯡꯕ ꯆꯥꯕ ꯈꯣꯠꯄ ꯇꯧꯏ ꯁꯨꯃꯥꯏꯅ ꯕꯣꯏꯜ ꯇꯧꯔꯒ ꯆꯥꯕ ꯄꯣꯠꯇꯨꯗꯤ ꯇꯧꯗꯦ ꯕꯣꯏꯜꯗꯤ ꯆꯥꯕ ꯐꯩ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯐꯩꯀꯣ ꯑꯗꯨꯒ ꯕꯣꯏꯜꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯁꯨꯃꯥꯏꯅ ꯕꯣꯏꯜ ꯇꯧꯕ ꯆꯥꯗꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯍꯩꯅꯔꯛꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨꯅꯤꯗ ꯑꯩꯈꯣꯏꯗꯤ ꯃꯁꯂꯥ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯗꯤ ꯃꯁꯂꯥ ꯄꯣꯠꯁꯦ ꯌꯥꯝ ꯄꯥꯝꯃꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯕꯥꯏ ꯑꯩꯒ ꯃꯥꯟꯅꯔꯦꯍꯦ ꯃꯥꯟꯅꯔꯦ ꯆꯦꯇꯅꯨ ꯅꯣꯛꯀꯅꯨ ꯍꯥꯏ ꯇꯣꯝꯕꯅ ꯆꯦꯇꯅꯨ ꯅꯣꯛꯀꯅꯨ ꯑꯩ ꯁꯥꯎꯈ꯭ꯔꯦ ꯃꯦꯗꯤꯟ ꯀꯣꯏꯒꯅꯨꯅꯦ ꯀꯣꯏꯒꯅꯨ ꯐꯠꯇꯦ ꯃꯤ ꯀꯣꯏꯕ ꯐꯠꯇꯦ ꯂꯥꯏꯛ ꯁꯕꯁꯀ꯭राꯏꯕꯔ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭राꯏꯕ ꯇꯧꯔꯝꯃꯣ ꯍꯥꯏꯕꯁꯤꯡꯒꯦ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭राꯏꯕ ꯇꯧꯔꯝꯃꯣ ꯍꯥꯏꯕ ꯁꯕꯁꯀ꯭राꯏꯕ
subscribe hay tê like share subscribe hay tê khôi tôm bài tụi cái chế tận nó cái chế tận nó tôm bao nó còn ngoài sigat cái saigat plain की मी से boil पाम दो बने plain plain plani ai rồi nó plain hay rồi không thể gian ta tới tôm cái plani की मी से boil पाम दो बने है Sigat hay là cái gì बिल्ली का धोखा रखा नहीं होंगे तो बिल्ली का धोखा ये तो बनी मुझे साउंड बनी मुझे नहीं हो रहा बिल्ली का धोखा से ने उन्होंने लगा नहीं साउंड नहीं मुझे बस में लड़ाई तो बिल्ली का धोखा उन्होंने तो बनी मागी वैसा ही रहते हैं आज चेमीना ngaure asa haibadi ngamdare पापा मागी वैसे रहते हैं ha मागी ngang sui wen pikpa kanagi बिल्ली की ngang le bra ani khai ngang na han du popo no ki lum 3 मिलियन लाई ni 3 मिला लाई बा अच्छा करे आज semina ngaure asa haibadi ngamdare pakhangni na andokuni पापा पापा मम्मा ना मचा नहीं खपोई बा अच्छा ओंकिरो Cita no kare, okay. Asam ki midi loy na, plani ki mini na, plani ki mini na. CC है कैमरा CC कैमरा, ओके है. तो mana nga asam ki mini तो ना kare, kata ki mini nunggu. Nang di mitilo jam ngangi na, asam ki mini nang sukrai. Nang puklo Pokomdo kaide no ba. Hozai de poira na Nagaland de poira ba. Notice. Nagaland अच्छा Nagaland de poira. होय Nagaland de pok दिख रहा है. मफम की कराए हौरपम दुई नंग ना कराए खंगमनी को मफम दा हौरप मफम दा कराए चाबा चिंजा दुई नंग ना खंगकपनी नागालैंड में तो अदुनी डिफरेंस से आई अदुनी डिफरेंस मफम दा पोकोय मफम की कराए कल्चर की कल्चर ना मफम ना चारक कल्चर दो नंग दु चारक पनी है अदुनी डिफरेंस आई से तो मिते की ईदी मिते नहीं को Idi mitei ni ko, igi mitei di ini, dudi kanai, kana musu tingwa jaro, igi mitei di ini. Pakhang kadai gino, cari do, pakhang kadai dano, cari do, kino aja, pakhang kadai dano cari do. Kana dano hai sih, bay, cerita nusa kana dano hai sih, ya, minta aja. मितई ई नते मिक्सर ग्राइंडर की नी अच्छा ओ मैं किरा ए मितई नते मी है अच्छा सुबह मितई नते है ऐसी खाली हो गई मुझे की करे तुम बना करे शॉर्ट वीडियो से में रील से में तो मितई की करे इसे का हत्ता लगा सेमी दो ना कुमानी सेमी का पापा आई क्या सुंदर है कद्दू जालमुरी मिक्सर दो जालमुरी मिक्सर अदुनी मिक्सर है तारे पापा की फेस क्या सुंदर है का तेरा फेस बहुत सुंदर है सुंदर है जाओ नागानी है या नागा अच्छा नागा
Hoi naga ni na. Nang nakakawig ka. Uday, suri yang. Gato. Ano mo hay kasi? Kay, kay. Mati libat na po. So mawala yun solo. Kaya ba? Naga ni mixer grinder mixer. Mixer grinder ni duna kop to dilani. Acha tomba jal muri hai kare na chena. Not boltu dila yan ni matam na to ri not boltu dila do matam laga sum not boltu do tai do rakani ko adu di matam na sum change ho rakani do not boltu do dila ai do matam na sum change to rakni to matam na to ri ni do mitei ngang ba na ngang ba hai na mitei oi gadaba nate mitei ngang ene mitei oi gadaba nate ha Mana ke dia? कैसे मना करे मैंने बोला है बोलो हमको Tadi yang bola pa swimming mana? मैंने बोला है बोलो जाओ Sesmut. जाओ अब जाओ mitei ngang ba mina hai mitei ngang ba ni hai na mitei oi gadaba nate ai अच्छा तो बस करे mitei जी करे कल्चर नते को नागा के कल्चर ने tomba naga के कल्चर ने को चेतनो tomba naga के कल्चर ले रे को करी ai na maya करे छावड़ा आज नोट बोल टू लेसन लुको है नाट बोल टू लेसन लुको है नाट बोल टू देखो दिख रहा है नाट बोल लेसन दस जा रहे था जी नाट बोल टू टाइट हो ले रहे जी नहीं करना है ए हिंदू नत्या है अच्छा माँ हिंदू नत्या माँ एसटी कास्ट की नहीं tomba एसटी नहीं tu gece tenu no करे tomba ST ni ST tomba nang di हो जाएगी नहीं हाई जाए नहीं ना ता बता नंग हो जाएगी नहीं क्या हाई बुद्धि है ना चलो जुम तुम चलो पापा मैं पान चलो जाओ घर रूम में जाओ बाहर में मत आना हाँ हाँ जाओ लो रो तो मैं आम सिगा लगे करे पाखंग अनी ले सिगा पायाम नुपी के ले दी हाइरो को सिगा पाखंग अनी ले को मतलब चाना नुपी थीबा मतलब नुपी फजबा सक फजबा नुपी पाखंग याम पामा ले रे नाखंग मैं नुपी ले दी हाइरो सिगा ले आंगांग मसुले जो सोना साइड फम मी मसुले tomba tombi ताऊ बिगी कमेंट हाइट ओइरे ब्लू आरजे tomba blue pide जानी था मां देख रहे एसटी मिनी ने करे blue pide से जाओ ने करे ममांग लेबा मिनी एसटी आई से करे अखोई की करे चाकरी चंगबा खोटपा मतम चंगबा खोटपा मतम दा करे एसटी आई से ममांग द थांग बने बा मा द blue pide से जाबा ने किना चेतनो नंग सुबो ज्ञान वेन ता दे चेतनो नंग आंगी दो एसटी आई जी करे मी करे मोसे करे तोंगान ताना लेबने बा तोंगान करे मोगी करे थबक की करे वैकेंसी लेबा मतम एसटी आई से जाम करे मोगी वैकेंसी जाम लेबने अब एसटी आई से थबकता है सो मोगी एसटी जाम थबकता करे ममांग थांग बने बा एसटी आई से ब्लू पीनु होइने कुकी दा आयो होइने दुनिया ब्लू पी जाते अब एसटी मी दी करे ब्लू पी दसु करे ममांग थांग नहीं बने अब मोइसे मिंग चप्पन या एसटी आई से चेतन नो करे एसटी मिक्स रेसिपी है कुकी नते को ए अच्छा तोम्बा कुकी नते तोम्बा कई न दुदे नंग हाइरो से चेतन नु नंग कुकी ने आइरे चे नंग कई नो हाइरो जंग फदन हाइरो नंग कुकी छु नते कई नते नंग कई नो हाइरो जंगे
ꯇꯣꯝꯕ ꯂꯣꯏꯔꯦ ꯑꯗꯨꯅꯦ ꯃꯥ ꯀꯨꯀꯤꯁꯨ ꯅꯠꯇꯦ ꯒꯥꯏ ꯑꯦꯛꯁꯤꯅꯤ ꯒꯥꯏ ꯀꯨꯀꯤꯁꯨ ꯅꯠꯇꯦ ꯀꯔꯤꯅꯣ ꯅꯪ ꯙꯨꯔ ꯀꯥꯎꯔꯕꯣ ꯅꯁꯥꯅ ꯍꯥꯏꯗꯣꯛꯂꯣꯏꯔ ꯒꯥꯏ ꯑꯦꯁ ꯇꯤꯗꯤ ꯃꯃꯥꯡ ꯊꯥꯡꯕꯅꯦ ꯑꯦꯁ ꯇꯤꯗꯤ ꯀꯗꯥꯏ ꯃꯤꯡ ꯀꯗꯥꯏ ꯃꯣꯏꯒꯤ ꯚꯦꯀꯦꯟꯁꯤꯗꯁꯨ ꯑꯦꯁ ꯇꯤꯒꯤ ꯀꯔꯤ ꯃꯃꯤꯡ ꯆꯝ ꯂꯩꯕꯅꯦ ꯑꯩ ꯅꯥꯒꯥ ꯇꯣꯝꯕ ꯅꯥꯒꯥꯅꯤ ꯍꯥꯏ ꯃꯌꯥꯝ ꯆꯦꯇꯅꯨ ꯇꯣꯝꯕ ꯅꯥꯒꯥ ꯍꯦ ꯌꯥꯗꯦ ꯖꯥꯜ ꯃꯨꯔꯤ ꯍꯥꯏꯔꯒ ꯑꯗꯨꯅꯦ ꯃꯤꯛꯆꯔ ꯍꯥꯏꯗꯣ ꯃꯤꯛꯆꯔ ꯕ꯭ꯔꯦꯟꯗꯦꯠꯀꯤ ꯃꯤꯛꯆꯔ ꯕ꯭ꯔꯦꯟꯗꯦꯠꯅꯤ ꯀꯩꯅꯣ ꯇꯣꯝꯕ ꯅꯪ ꯖꯥꯜ ꯃꯨꯔꯤꯔꯣ ꯅꯪ ꯆꯦꯇꯅꯨꯅ ꯅꯪ ꯖꯥꯜ ꯃꯨꯔꯤ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯣ ꯍꯥꯏꯈ꯭ꯔꯕꯣ ꯍꯥꯏ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯪ ꯖꯥꯜ ꯃꯨꯔꯤꯅꯦ ꯍꯥꯏ ꯃꯤꯛꯆꯔꯅꯤ ꯍꯥꯏ ꯖꯥꯜ ꯃꯨꯔꯤꯗꯗꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯀꯔꯤ ꯑꯩꯈꯣꯏ ꯖꯥꯜ ꯃꯨꯔꯤꯗꯣ ꯃꯨꯔꯤ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯥꯂꯨ ꯍꯥꯞꯆꯜꯂꯦ ꯑꯥꯂꯨ ꯍꯥꯞꯆꯜꯂꯒ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯖꯤꯔꯥ ꯄꯥꯎꯗꯔꯗꯣ ꯍꯥꯞꯆꯜꯂꯦ ꯑꯗꯨ ꯂꯣꯏꯔꯒ ꯃꯣꯔꯣꯛ ꯀꯔꯤ ꯎ ꯃꯣꯔꯣꯛ ꯂꯩꯔꯁꯨ ꯎ ꯃꯣꯔꯣꯛ ꯈꯔ ꯍꯥꯞꯆꯜꯂꯦ ꯎ ꯃꯣꯔꯣꯛꯁꯨ ꯑꯩꯈꯣꯏ ꯃꯤꯇꯩꯁꯨ ꯆꯥꯕꯅꯤ ꯅꯥꯒꯥꯁꯨ ꯆꯥꯕꯅꯤ ꯀꯔꯤ ꯑꯇꯣꯞꯄ ꯖꯥꯠꯁꯨ ꯆꯥꯕꯅꯤꯀꯣ ꯎ ꯃꯣꯔꯣꯛꯇꯣ ꯈꯔ ꯁꯣꯏꯅ ꯍꯥꯞꯆꯜꯂꯦ ꯑꯗꯩ ꯐꯖꯅ ꯃꯁꯂꯥ ꯊꯥꯎ ꯈꯔ ꯀꯔꯤ ꯍꯥꯞꯆꯤꯜꯂꯒ ꯐꯖꯅ ꯅꯣꯏꯔꯒ ꯀꯔꯤ ꯃꯤꯛꯁ ꯇꯧꯕ ꯖꯥꯜ ꯃꯨꯔꯤꯗꯣ ꯑꯗꯨꯅꯤ ꯍꯥꯏ ꯑꯗꯨꯅꯤ ꯇꯣꯝꯕ ꯅꯪꯗꯣ ꯍꯥꯏꯁꯦ ꯖꯥꯜ ꯃꯨꯔꯤ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯒ꯭ꯌꯥꯟ ꯇꯥꯎ ꯏꯃꯥ ꯃꯤꯇꯩ ꯏꯄꯥ ꯅꯥꯒꯥ ꯏꯃꯥ ꯃꯤꯇꯩ ꯃꯌꯥꯝ ꯆꯦꯇꯅꯨ ꯇꯥꯔꯤꯕꯣ ꯇꯣꯝꯕꯅ ꯍꯥꯏꯕ ꯏꯃꯥ ꯃꯤꯇꯩ ꯏꯄꯥ ꯅꯥꯒꯥ ꯑꯗ ꯅꯪ ꯀꯗꯣꯝꯕ ꯁꯥꯏꯠꯇ ꯆꯠꯇꯣꯏꯅꯣ ꯑꯗꯨꯗꯤ ꯅꯪ ꯃꯃꯥꯒꯤ ꯁꯥꯏꯠ ꯆꯠꯇꯣꯏꯔꯣ ꯅꯣꯏ ꯕꯕꯥꯒꯤ ꯁꯥꯏꯠ ꯆꯠꯇꯣꯏꯔꯣ ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣ ꯏꯃꯥ ꯗꯨꯀꯥꯟꯒ ꯂꯣꯏ ꯊꯤꯡꯈ꯭ꯔ ꯃꯥꯜꯂꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯅꯣꯏ ꯊꯦꯡꯉ ꯃꯥꯜꯂꯦꯅꯦ ꯄꯨꯡ 10 ꯇꯥꯔꯦꯅꯦ ꯏꯃꯩ ꯍꯟꯗꯣꯛꯄꯅꯤ ꯏꯕꯥꯏꯗ ꯍꯥꯏꯈꯤꯕꯗꯨꯗꯤ ꯇꯣꯝꯕ ꯃꯃꯥꯗꯣ ꯃꯤꯇꯩꯅꯤꯅꯦ ꯃꯃꯥ ꯀꯁꯥꯔ ꯒꯣꯔꯒꯣꯔꯤꯒꯤ ꯃꯃꯥꯅ ꯀꯁꯥꯔ ꯒꯣꯔꯒꯣꯔꯤꯒꯤ ꯑꯠꯆꯥ ꯏꯃꯥ ꯏꯄꯥ ꯃꯤꯛꯆꯔ ꯒ꯭ꯔꯥꯏꯟꯗꯔ ꯗꯨꯅꯤ ꯉꯁꯥꯏꯗꯒꯤ ꯆꯦꯅ ꯍꯥꯏꯁꯦ ꯑꯥꯔꯁꯦ ꯍꯣꯏꯅꯦ ꯆꯦꯇꯅꯨ ꯍꯧꯖꯤꯛꯇꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯤꯁꯦ ꯑꯩꯗꯤ ꯉꯁꯤꯐꯥꯎ ꯈꯪꯗꯦ ꯃꯣꯏ ꯃꯃꯥꯁꯦ ꯃꯤꯇꯩꯅꯤ ꯑꯗꯨꯒꯤ ꯀꯔꯤ ꯃꯣꯏ ꯄꯄꯥꯅ ꯀꯔꯤ ꯑꯇꯣꯞꯄꯅꯤ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯑꯩ ꯉꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩ ꯒꯦꯂꯤꯕꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯍꯦ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯦꯍꯦ ꯉꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯇꯣꯝꯕ ꯃꯤꯛꯆꯔ ꯀꯔꯤ ꯖꯥꯜ ꯃꯨꯔꯤ ꯆꯥꯕ ꯍꯥꯎꯕꯅꯤꯀꯣ ꯄꯄꯥ ꯄꯄꯥ ꯍꯥꯏꯗꯤ ꯀꯔꯤ ꯄꯄꯥꯅ ꯅꯥꯒꯥ ꯑꯗꯨꯒ ꯃꯃꯥꯅ ꯀꯔꯤ ꯃꯤꯇꯩ ꯑꯠꯆꯥ ꯉꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯏꯌꯦ ꯇꯣꯝꯕ ꯑꯩꯗꯤ ꯈꯪꯗꯦ ꯅꯣꯏꯒꯤ ꯀꯔꯤ ꯀꯜꯆꯔꯗꯤ ꯈꯪꯗꯦꯀꯣ ꯅꯣꯏꯅ ꯀꯔꯤ ꯃꯃꯥ ꯀꯩꯅꯣ ꯃꯃꯥꯗꯤ ꯀꯔꯤ ꯃꯩꯇꯩꯗꯤ ꯈꯪꯉꯦꯀꯣ ꯑꯇꯩꯗꯤ ꯀꯔꯤ ꯅꯣꯏ ꯕꯕꯥꯁꯨ ꯃꯤꯇꯩꯅꯤ ꯍꯥꯏ ꯈꯜꯂꯨꯔꯦ ꯏꯕꯥꯏꯁꯦ ꯀꯣꯛ ꯖꯥꯝ ꯂꯩꯀꯣ ꯍꯥꯏ ꯍꯥꯏꯗꯁꯨ ꯍꯥꯏ ꯀꯥꯏꯅ ꯀꯔꯤ ꯍꯥꯏꯗ꯭ꯔꯁꯨ ꯍꯦ ꯀꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯗ꯭ꯔꯁꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗ꯭ꯔꯁꯨ ꯍꯦ ꯀꯥꯏꯅ ꯙꯨꯔ ꯍꯩꯗꯣ ꯁꯤꯒꯦꯔꯣ ꯍꯥꯏ ꯃꯦꯁꯇꯨꯗꯦ ꯃꯌꯥꯝ ꯈꯖꯤꯡ ꯇꯨꯁꯦ ꯈꯖꯤꯡ ꯂꯩꯔꯦ ꯏꯇꯨꯁꯨ ꯃꯤꯇꯩ ꯅꯪꯗꯤ ꯀꯔꯤ ꯑꯣꯏꯗꯣꯏꯕ ꯃꯤꯇꯩ ꯑꯣꯏꯗꯣꯏꯔꯣ ꯅꯪ ꯀꯔꯤ ꯅꯥꯒꯥ ꯑꯣꯏꯗꯣꯏꯔꯣ ꯃꯤꯇꯩ ꯉꯥꯒꯗꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯁꯦ ꯃꯤꯇꯩ ꯅꯥꯒꯥꯒꯗꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯁꯦ ꯃꯇꯨꯁꯨ ꯑꯣ ꯃꯇꯨꯁꯨ ꯃꯤꯇꯩꯅꯤ ꯍꯥꯏ ꯍꯣꯏ ꯏꯆꯦ ꯀꯔꯤ ꯃꯇꯨꯁꯨ ꯃꯤꯇꯩꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯃꯤꯇꯩꯅꯤ ꯕꯦꯂꯦꯟꯇꯤꯅꯥ ꯍꯥꯏꯗꯣ ꯃꯤꯇꯩꯅꯤ ꯃꯇꯨꯁꯨ ꯃꯤꯇꯩ ꯈꯣꯡꯗꯣ ꯃꯣꯠꯂꯦ ꯀꯔꯤ ꯈꯥꯡꯗꯣ ꯃꯣꯠꯂꯦ ꯍꯣꯏ ꯑꯗꯨꯗꯤꯅꯦ ꯗꯨꯀꯥꯟꯒꯤ ꯈꯥꯡꯅꯤ ꯀꯩꯅꯣ
Toma to dukan ki khang ni si ni chari si mi ma yan chari hotel ki ni cái hả ôi ya তোমার সোয়ালে দিলু দেখুন matu thirabo sibo khangde ne jo matu thire man ne na kai mai ge mayam gel bi ta man pi thire ga hai bani khang guwahati da thami ga hai bani na tombana as wari di nungai tomba nangi wari di ayo tomba gel bi la ko wari nungai turi ngasi di khang do modlem khang ni khang tomana khang hai wai bro kai no nagami na hai ne kai no khang no nagami sa kari hai ge हो जाए amtola gini itu do acha hari phone to re ni pi ne phone to re hari khang kitchen mode pase aina khwai dagi aina da kitchen ate dugan ki dugan ni kitchen ate tomba dugan tu dugan da lai ni dugan lai एगी तू ना खांग मोत पसे या देखो एगी तू नान मई तू नहीं को मयाम गी तू का माना देखो एगी तू दिख रहा है जूम से मोत पर याद है फी मोत पर याद है ए देखा मोत को एगी तू दी मोत पर दी है ना देखो एगी तू नान मई तू नहीं को मी नान तो सुख दे मसा नान ममी नहीं kitchen mode pase loi re he ai loi live chơi đó egi itu di biju mali ai biju mali ai mai tu acha to magi ni biju mali ai to manang mitai nete hai dai na jikta amsu biju mali gai je kumai na no ai gyan men ta de da noi ki bari se bo nang na jing naga ni hai nang nu biju mali ai kumai na oi tino du do nên em chơi cho cả hai chơi này lại chơi live như thế đừng ăn nhờ nó gì kitchen mode pa ka hai na tur to bana social media da mode pa sidi sini aina khwai dagi haina da bai acha chetanu nai ba kitchen mode pa se mode pa ka hai na dur tomba na social media da mode pa sidi ha ha hai no kare acha sini aina khwai dagi haina da ba se acha manung senga mapan sengde ba hai tare ni chetanu sini wari sidi chetanu nokre manung senga mapan sengde ba hai si wari ni sini acha gyan men tare su gyan tai mi tei masani nei gyan tai naga masa gyan taro edu de hoya je no kare adu ni Sire nok pota je nang suai. Tumba kai no. Haina darabo ko haina daraba ko haina daraba ko haina dare tumba na haina dare ai tumba kari haina diba kitchen motte ne kitchen agi kitchen te ne mapan gi kitchen ni nang su gyan ta te da mapan gi kitchen ni agi jum gi kitchen ni nang je ngi nang nan agi tu na nan ba no nang in pi du nang na han hai te ne kare ai gi jum de gi nu pi to kare chakor kare chakor ma tham gani hai ra ga
ꯇꯣꯝꯕꯅ ꯍꯥꯏꯕꯅꯦ ꯑꯩ ꯅꯨꯄꯤꯗ ꯆꯥꯛꯀꯧꯕ ꯊꯝꯒꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯅꯨꯄꯤꯗ ꯋꯥꯍꯟꯕ ꯌꯥꯗꯦꯒ ꯍꯥꯏꯕ ꯇꯣꯝꯕ ꯑꯗꯨꯅꯤ ꯄꯩꯁꯥ ꯄꯥꯏꯔꯗꯤ ꯇꯧ ꯇꯥꯕꯅꯤ ꯀꯩꯅꯣ ꯇꯧꯁꯨ ꯅꯪ ꯑꯃ ꯇꯧ ꯑꯉꯝꯕ ꯇꯧꯒꯗꯅꯦ ꯑꯗꯨꯅꯤ ꯇꯣꯝꯕ ꯑꯩꯁꯨ ꯄꯥꯝꯃꯤꯁꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏ ꯄꯥꯈꯪ ꯃꯆꯥꯅꯤ ꯀꯩꯅꯣ ꯑꯗꯨꯅꯤ ꯑꯩꯁꯨ ꯄꯥꯝꯃꯤꯁꯦ ꯀꯔꯤ ꯑꯩꯁꯨ ꯀꯔꯤ ꯍꯥꯏ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯔꯒ ꯂꯩꯕ ꯃꯇꯝꯗꯣ ꯑꯗꯨꯅꯤ ꯑꯩꯁꯨ ꯄꯥꯝꯃꯤꯗꯣ ꯑꯥꯔꯖꯤ ꯍꯣꯏꯒꯤ ꯀꯤꯠꯆꯦꯟ ꯅꯠꯇ꯭ꯔꯣ ꯇꯣꯝꯕ ꯀꯥꯏꯗꯩꯅꯣꯍꯦ ꯑꯩꯒꯤ ꯀꯤꯠꯆꯦꯟ ꯅꯠꯇꯦ ꯑꯗꯨ ꯃꯄꯥꯟꯒꯤ ꯀꯤꯠꯆꯦꯟꯅꯤ ꯇꯣꯝꯕꯅ ꯑꯩꯒꯤ ꯀꯤꯠꯆꯦꯟꯅꯤ ꯑꯣꯏꯔꯝꯃꯅꯤ ꯈꯪꯗꯦ ꯑꯩꯒꯤ ꯀꯤꯠꯆꯦꯟꯅ ꯀꯩꯅꯣ ꯈꯪꯗꯦ ꯃꯥ ꯍꯥꯏꯗꯣ ꯈꯪꯗꯦꯕꯣ ꯅꯨꯡꯇꯤꯒꯤ ꯈꯥꯡꯗꯣ ꯅꯨꯡꯇꯤꯒꯤ ꯐꯦꯡꯉꯣꯏ ꯏꯃꯥ ꯑꯩꯒꯤ ꯈꯥꯡ ꯅꯠꯇꯦ ꯑꯗꯨꯗꯣ ꯑꯟꯗꯣꯛꯄꯅꯤꯍꯦ ꯇꯣꯝꯕ ꯅꯪꯁꯨ ꯉꯥꯡꯉꯤꯗꯣ ꯑꯩꯒꯤ ꯈꯥꯡ ꯅꯠꯇꯦ ꯍꯥꯏꯕ ꯃꯄꯥꯟꯒꯤ ꯈꯥꯡꯅꯦꯕ ꯃꯄꯥꯟꯒꯤ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯗꯨꯀꯥꯟ ꯐꯝꯕ ꯃꯌꯥꯝꯒꯤ ꯈꯥꯡꯅꯦ ꯍꯥꯏꯕ ꯈꯪꯉꯕ ꯑꯩꯒꯤ ꯈꯥꯡ ꯅꯠꯇꯦꯍꯦ ꯆꯥꯛꯄꯨ ꯆꯥꯗ꯭ꯔꯤ ꯑꯩꯅ ꯑꯥꯖꯦ ꯇꯣꯝꯕꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯏꯪꯂꯤꯀꯣ ꯑꯣꯏꯃꯛꯀꯤꯔꯣꯏ ꯚꯥꯏ ꯏꯪꯊꯝꯊꯥ ꯂꯥꯛꯑꯕꯅꯤ ꯈꯔ ꯏꯪ ꯇꯥꯕꯅꯤ ꯀꯩꯅꯣ ꯈ꯭ꯔꯤꯁꯃꯥꯁ ꯂꯥꯛꯑꯕꯅꯤꯅ ꯈꯔ ꯏꯪꯕ ꯆꯛꯄ ꯇꯧꯕ ꯀꯥꯕ ꯍꯥꯏꯇꯥꯔꯦ ꯇꯣꯝꯕꯗꯤ ꯀꯔꯤ ꯍꯥꯏ ꯃꯥꯗꯤ ꯀꯔꯤ ꯀꯩꯅꯣꯗ ꯂꯩꯕꯅꯤꯗ ꯃꯄꯥꯟ ꯊꯣꯛꯇꯕꯅꯤ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯕꯅꯦ ꯃꯄꯥꯟ ꯊꯣꯛꯇꯕꯅꯦ ꯃꯌꯥꯝꯒꯤ ꯑꯦꯜ ꯕꯤ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯃꯥꯗꯤ ꯌꯨꯝꯗꯤ ꯃꯄꯥꯟ ꯊꯣꯛꯇꯕꯅꯤ ꯃꯥꯒꯤꯁꯨ ꯑꯦꯜ ꯕꯤ ꯊꯥꯕꯅꯤ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯒꯗꯕꯅꯤ ꯍꯥ ꯒꯦꯠ ꯂꯣꯟꯈꯔꯦ ꯑꯩꯈꯣꯏ ꯒꯅꯨ ꯑꯩꯉꯣꯟꯗ ꯏꯀꯥꯏꯒꯅꯨ ꯑꯩꯉꯣꯟꯗ ꯏꯀꯥꯏꯒꯅꯨ ꯍꯥꯏ ꯂꯨꯖꯔꯒꯁꯨ ꯆꯥꯛ ꯆꯥꯎ ꯍꯥꯏ ꯑꯩ ꯃꯥꯏ ꯇꯨꯝꯕ ꯍꯣꯏ ꯇꯨꯝꯕ ꯂꯨꯖꯔꯒꯁꯨ ꯆꯥꯛ ꯆꯥꯎ ꯂꯨꯖꯔꯒꯁꯨ ꯆꯥꯛ ꯆꯥꯎ ꯑꯩꯗꯤ ꯂꯨꯖꯗꯁꯨ ꯆꯥꯛ ꯆꯥꯏꯗ ꯑꯩꯗꯤ ꯅꯥꯒꯥ ꯃꯆꯥꯅꯤ ꯑꯩꯗꯤ ꯀꯔꯤ ꯂꯨꯖꯗꯁꯨ ꯆꯥꯛ ꯆꯥꯏ ꯑꯩꯒꯤ ꯅꯨꯄꯤꯅꯗꯤ ꯆꯥꯛ ꯊꯣꯡꯉꯦ ꯑꯌꯨꯛꯇ ꯑꯩꯗꯤ ꯂꯨꯖꯗꯁꯨ ꯆꯥꯛ ꯆꯥꯏ ꯑꯩꯗꯤ ꯂꯨꯖꯗꯁꯨ ꯆꯥꯛ ꯆꯥꯏ ꯑꯩ ꯅꯤꯄꯥꯅꯤ ꯀꯔꯤꯝ ꯀꯥꯏꯗꯦ ꯅꯨꯄꯤꯅ ꯂꯨꯖꯔꯒ ꯆꯥꯛ ꯊꯣꯡꯕꯁꯦ ꯂꯈꯤ ꯆꯪꯉꯤ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯅꯤꯄꯥ ꯃꯆꯥꯅꯤꯅ ꯀꯗꯥꯏ ꯂꯨꯖꯗꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯇꯣꯝꯕ ꯅꯪꯁꯨ ꯂꯨꯖꯔꯝꯃꯣꯏꯅꯦ ꯅꯥꯒꯥꯂꯦꯟ ꯂꯩꯕꯅꯤꯅ ꯂꯨꯖꯗꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯆꯨꯞ ꯊꯛꯈꯤꯒꯦ ꯉꯥꯏꯈꯣ ꯂꯥꯛꯀꯦ ꯁꯨꯛ ꯆꯥꯎꯕ ꯖꯒꯥ ꯂꯩꯁꯦ ꯈꯇꯪ ꯊꯛꯑꯗꯤ ꯃꯥ ꯑꯩ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯅꯠꯇꯦ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯀꯥꯏꯗꯩꯅꯣ ꯇꯣꯝꯕ ꯅꯪ ꯅꯥꯒꯥꯂꯦꯟꯗꯔꯣ ꯐꯝꯒꯦ ꯏꯪꯕꯅ ꯂꯣꯏꯔꯦ ꯔꯨꯝꯗ ꯂꯥꯛꯑꯦ ꯏꯌꯥꯝꯕꯒꯤ ꯔꯨꯝꯗ ꯂꯥꯛꯑꯦ ꯉꯥꯛꯇꯪ ꯐꯝꯊꯒꯦ ꯅꯠꯇ꯭ꯔꯗꯤ ꯐꯤꯡ ꯐꯤꯡ ꯆꯣꯡꯕꯅꯤ ꯌꯥꯔꯁꯦ ꯑꯆꯥ ꯑꯣ ꯐꯤꯡ ꯐꯤꯡ ꯆꯣꯡꯕ ꯍꯥ ꯐꯤꯡ ꯐꯤꯡ ꯆꯣꯡꯕꯅꯤ ꯌꯥꯔꯁꯦ ꯑꯗꯨꯗꯤ ꯅꯪ ꯁꯣꯏ ꯅꯣꯛꯈ꯭ꯔꯦ ꯅꯠꯇ꯭ꯔꯗꯤ ꯐꯦꯡ ꯐꯦꯡ ꯆꯣꯡꯕꯅꯤ ꯕꯅꯤ ꯌꯥꯔꯁꯦ ꯑꯣ ꯇꯣꯝꯕꯔꯣ ꯐꯦꯡ ꯐꯦꯡ ꯆꯣꯡꯕ꯭ꯔꯥ ꯍꯥꯏꯁꯦ ꯇꯣꯝꯕ ꯏꯉꯥꯡ ꯃꯆꯥꯅꯤ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯏꯉꯥꯡ ꯐꯦꯡ ꯐꯦꯡ ꯆꯣꯡꯗꯦ ꯊꯤ ꯐꯥꯏꯔꯁꯨ ꯂꯨꯖꯔꯝꯃꯣꯏ ꯑꯩ ꯈꯪꯉꯤ ꯍꯥꯏ ꯀꯅꯥꯅꯣ ꯑꯩꯁꯤꯕꯨ ꯇꯣꯝꯕ ꯑꯟꯗꯣꯛꯄꯅꯤ ꯇꯣꯝꯕ ꯅꯪ ꯍꯣꯏ ꯑꯟꯗꯣꯛꯄꯅꯤ ꯇꯣꯝꯕ ꯍꯩ ꯊꯤ ꯐꯥꯏꯔꯁꯨ ꯂꯨꯖꯔꯝꯃꯣꯏ ꯑꯩ ꯈꯪꯉꯤ ꯍꯥꯏ ꯀꯅꯥꯗꯅꯣ ꯍꯥꯏꯁꯦ ꯑꯟꯗꯣꯛꯄꯅꯤ ꯇꯣꯝꯕ ꯅꯪ ꯉꯥꯡꯉꯤ ꯊꯤ ꯐꯥꯏꯔꯁꯨ ꯂꯨꯖꯔꯝꯃꯣꯏ ꯈꯪꯉꯤ ꯌꯥꯏ ꯑꯠꯆꯥ ꯑꯠꯆꯥ ꯇꯣꯝꯕ ꯀꯅꯥꯅꯣ ꯑꯩꯁꯦ ꯇꯣꯝꯕ ꯅꯪꯔꯣ ꯑꯩꯁꯦ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯃꯤꯡꯗꯣ ꯃꯦꯟꯁꯟ ꯇꯧꯔꯛꯑꯣ ꯍꯥꯏꯕ ꯃꯤꯡꯗꯣ ꯃꯦꯟꯁꯟ ꯇꯧꯔꯒ ꯍꯥꯏꯔꯛꯑꯣꯕ ꯑꯗꯨꯒ ꯈꯪꯒꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯗ ꯑꯩꯁꯨ ꯇꯣꯝꯕ ꯑꯩꯅ ꯅꯣꯛꯈ꯭ꯔꯦ ꯆꯦꯇꯅꯨꯅ ꯑꯔꯦ ꯌꯥꯝꯅ ꯐꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯄꯤꯇꯨꯅꯤꯅꯦ ꯃꯔꯛ ꯃꯔꯛꯇ ꯃꯣꯔꯣꯛꯁꯦ
Marak marak ta mokok se lekhat pa arje ai no kare chete no na sino ibai kari ibu peng peng tong ni kai na tomba ai no kare lore tomba ai arje thi hai su lu jade ai thi thi ai su lu jade ai oi ma kini ne khang ti ai se jam na lemba mi ni khang noi tomba lemba mi ni tomba jum phagi to boni mayam gil bi jang jam lemba mi ni ये तो नोक रहा है अलग बसे पोलियो काप्त्रति को खरा बेरानी है को है बेरानी बेरानी चुमी चुमी बेरानी पिंगाई दफा पोलियो कापी दे दिना ऐना लेमक्त्र दी ऐसे नोइना हदनिंगनी है ऐना लेमता रदी ऐसे नोइना हाथ निंगनी है अच्छा तो मदक ना हाथ तुबा तुम करी हाथ तो इन्होंने मीबू हाथ जाब रहा ने मीबू कराई मीजे शुम हाथ जाब रहा है इसे वो मीजे कराई शुम्बा हाथ जाते को मीसे कराई दुश्मनी ले दी मीसे हाथ न बने को दुश्मनी नहीं तदी मीसे हाथ जाते दुश्मनी है जाम फत्ता बको निको हजिंग मतम जे दुश्मनी थम गनो हजिंग मतम से जामना लूबो मतम ने हजिंग मतम से जामना इसा सेक्शन चटपटा मतम ने मतम से हजिक जाम लो यहीं तारे आज नो करे चे आसाना करी चे आसाना कब करे कहीं तो इसे चे आसाना ऐसे कहीं नो आसा जाओ रे तुम बंगांग कहीं नो अंधोक पनी तुम बंगांग है कुमा इचे जाओ रो भाई से नंगी आसानी का है होय खंगी तुम बा अदुनिया खरनी ममांगदा तुम बसे लेमु दरिया से दुगा चीना माक्ता होराइना गिनु को होरोइना करे कोमे फतना पा खरानी ममांगदा तोंबा से लेमुदरे आरजे अच्छा दुगे चेतन नो करे दुगा चेना माक्ता होराइना गिगु को गिनु को अच्छा चेतन नो करे होराई दा खरा कनो सेंग कने खोई करे लेन बदो करे खोई के करे सिंग लेन बदो होराई ना करे खोई पामी का लेन बदो को पामी का होराई ना करे लेन लगा तो नि होराई दो होराई दो दुमाई तो रो भाई से अच्छा होई ने लेन बदो लेन बने लेन बने अच्छा इबाई नो करे ngasi cái này ibai cái tanu cái này thơ tôi đi cái gì chứ về tôm bao giao đi co tôm bao giao đi khối đi cái elbida cái pick pe ngang tôm ba khối đi cái pick pa da khối cái base da ingang masa da tôm ba khối đi cái nung shiba tôm ba de nang gi khut na tawri do post tai ni sai na khara adane ai ching ma ton da lei ai ching ma ton da lei haji ma kari gi no ne ching ma ton da kai do ina tom ba ade nang gi khut na tawri do post tai ni post ta ni tom ba loire he ai ingang na te ko cha ingang na te cha ingang na nang 18 years ki ingang ni cha okay tom ba okay ai ne loi khange nang 18 years ki ngang ni nang aji college ta me okay tomba no problem nang yang na din nang aji pakhang phara bani polai
ꯄꯣꯂꯤꯑꯣ ꯀꯥꯞꯇ꯭ꯔꯗꯤ ꯀꯣ ꯑꯥꯔꯖꯦ ꯄꯣꯂꯤꯑꯣ ꯀꯥꯞ ꯇꯥꯕꯅꯤ ꯃꯇꯥꯡ ꯆꯥꯗꯕꯗ ꯄꯣꯂꯤꯑꯣ ꯀꯥꯞꯇ꯭ꯔꯗꯤ ꯄꯣꯂꯤꯑꯣꯁꯦ ꯀꯔꯤ ꯎꯜꯇꯥ ꯄꯜꯇꯥ ꯀꯥꯞꯈꯤꯅ ꯁꯥꯏꯠ ꯏꯐꯦꯛꯀ ꯇꯧꯔꯛꯄꯗꯣ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯅꯤꯂꯥꯁꯦ ꯑꯠꯖꯥ ꯑꯩ ꯈꯪꯉꯦ Picanau. Picanau. No problem. Che sina lelu sini horai ni horai do. Kre. So na phaida di man lingi ni ko phaida di. So na kra. Man lingi. Sini. Sini horai do. Sini horai. Em mà cái cái như này 좀 신이 호라이도 신이 호라이도 또 뭐나 호라이 비치디나 많이 레루아이 또 손에 레리 호라이 뭐나 레리 주로 봐 그라 레리 신이 레누이 신이 분시야 이제 뭐 반레 몇 분시지 신이 짝통들이 아직 nungdang sagadra nungdang changdraga na sina thom nungdang changdraga na sina thomwai acha to mana kai ba nungdang sagadra na sina thomu nungdang sagadra sina thomu acha to mana no hai to mana yare acha to tamba akhoi le chura ba to mapan le chura ba dida chang thung chura ba asini punchi ai je no ye si punchi je ura mo akhoi punchi je si to ajik ta thabak te la ga ji chang thung ji ura ba asini punchi ai je asi punchi je noi di ga phang ma ko wali noi phang ba dai matam do wali matam na phang tu ni ji kanano chak thongni do akhoi gi yam bani chetanu kare ka sargi ne masu kare sigal lei bani masu kare hospital thawak to we downtown hospital thawak to we to ma hospital la ga chak thong duri ei ikai bana lori ai to mana kari no to mai kai do kai no pakhang ma janang na kai do mai ta kai no khoi di chahi phara bani kai no ngasi se tombagi wari oina tare khangde tombagi wari kai wari no wari tombala de gi lb se khara nungai ne egi lb se mi su leita ba mi ani hum ta le chitanu ga ibai ga tombaga ni le jathai di mi loi lum na le ma ne khangde o paiti piu nupa duga kare paiti piu nupa duga khangau do nan de dore kare peti piu ai ba acha bel piu ai ba acha bel acha bel piu nupa duga khangau do nanda dore acha nanda ro ya pakhang ma jani gino fashion ni style ni jing ma tam style ni gino peti ga bel piu peti do style ni jing ma tam kai di nanda ro so kare krim kai de pakhang ma jani gino nupi le de impress ho di ne nupi le de indamda juga nungai dini kene ai mi tare sisi le tomba ya no aya itu kagi tomba kari ya itu kagi sire no padai sire no padai tomba hojik ta ching khat khibado nungai bidya nungai sidi matam channa bani tomba no hujing lang mai da peti do nang su matam du ga rai ai su nan da rai na singa lang mai da ni pa gi hongna bani si je du ikai ba ya de tomba nang su ba ingang ma cha nang gyan men ta de to nang anduk bani he e ching dai du se chak thong ju ba tu chak thong ye peti ya khang dem peti ma su khang ga mi peti ai je in bai no kare bai no kare chi ta su no kare gel bi singa si ki no pana lo re nga si el bi se gyan men ta de no pana thamoi nungai bani kaino wakhal ga awa wakhal do kare khara relax oi bani kaino wakhal do no oh my god noi ko do khoi to ri chu ra to ri sang thongi
Chitano, Saka Cham Nang Elbi Matam Doro, Nang Elbi Taro, Elbi Taro, you claim. Chitano Chalo, cho. Ibale, Senang Chakaro. Ibale, Senang Chakaro. Chitano Nang Elbi Taro, Ibai Nang Ibai Natang Lady, Ibai Tumning and Tumjani, Karim Guide. Chitano Nang Chalo, cho. Petia, oh my god. Noi boy, to Managreva. Petishu Jaurine, Chakto, Jamna, Chow Hayu. Kari mà pakang mà mi mà sa tik tik vào mi thì pak chắc cái làm sao vậy nó cái này mà tụi mình năng xua mà yang càng đi mi chỉ cái mà sa nói mi thì mà yang càng đi cái anh đâu cái này tụi mình năng xua LB thà rồi isa nung ai te nè comment pa ba why acha ngasi thà rồi acha okay ibai thà rồi rồi acha okay ibai LB thau thau tu sini punchi đâu có gì đâu cái đây hình chi đi xuống cái nào ôi ấy bút chi đi nó mà tâm da mi nó pu bani mà tâm sẽ nó lôi ra đi cái nào nó xuống nín là rồi da aduda matam lai ringai te isa gi kai tawning ma thabak tawri isa na kadai mi oi ba thabak tawrai chine sine punsi ai se matam na kana ma da ngai ro ko matam se di sum chakhi dine matam na kana ma da ngai ro matam da loi matam gi change ho rak ne si je hauna ba saruk ne hauna ba matam ne so kadai संसार ऐसे सीने हम लोग भाई ये भाई इनमें था तो तू कांग अमा ले रहे तुम भाई अच्छा कांग नसी आज के लिए जे हक नुक्खी क्या है हो ये भाई नो ấy chung ngà tăng nông phá độc tha mình là ngà tăng mày ăn phá gì đầu đó cái vắt thi đầu đó cái ngang và tụi nó nông ấy em vì tha là cái phong cái này là cái vắt thi ngang ô nông bãi phạm đấy nông phá độc ngà tăng tha là cái nông harau và khốt pa mày làm xuống nó và xin nông ấy phải tới cái rim bám thì thấy cái gì ấy gì này đi cái rim bám thì mày làm sẽ cái này ngà tăng ấy mày làm thế là cái harau và cũng mở tụi này bám sẽ tới cái rim bám đấy tụi này bay ấy đi cái này matam na suka namda matam pi bangam dre matam che LB chang ba sungam ngai bi de du ni ai suka matam se kare pi bangam dre hai tare ha di matam yam pi bangam mi ko hajik te matam yam pi bangam dre du matam na kare chen soi rak pa hai tare ai su ngasi ade camera do masak ta camera do cái gì vậy soibung cái soibung này nè cha thì cúi ấy soibung này mani buri thì có soibung này đi camera đó mà sắc tha tham camera đó cái này tụm ba camera đó mà hoa mà đã tham ai rồi cha em ai nói tụm ba बाली से फजा ब्रो ब्लैक कलर से तू चले रे बाली ले लेगा तुम बना कराइबा बोरो नोंमा फमसी दना यो फमसी तुम कहीं काइदे फमसी केना ससिन एन्जॉय तो जगो तो चले रे ससिन एन्जॉय तो सना कोनी करी हिजांग नो जे थोंगली दो कईजांग नो करे याबा चंपुत ने सोइबुंग कोबी मिक्स लोय तोरगा ngapay mako ka apsa laga thongba champut ne mitei ki kare mathele back camera to ganwai acha front camera to moi ro acha nó xong rồi tóc thì nó xong cơ phần nó quay cái này là tấn biết cái dùng cả balido phim một phần ăn lô đấy cái gì này bạc không mà trả lại mà không thể
ꯐꯦꯡꯕꯁꯨ ꯀꯥꯏꯗꯦ ꯐꯦꯡꯕꯅ ꯒꯨꯗ ꯇꯣꯝꯕ ꯑꯗꯨꯅꯤ ꯑꯣ ꯃꯥ ꯉꯄꯥꯏ ꯃꯀꯣꯛ ꯋꯥꯎ ꯇꯥꯗꯣꯔꯤꯅꯦ ꯍꯤꯖꯥꯡꯗꯤ ꯉꯄꯥꯏ ꯃꯀꯣꯛ ꯂꯣꯏꯕ ꯑꯌꯥꯝꯕ ꯉꯄꯥꯏ ꯃꯀꯣꯛꯅꯤ ꯉꯄꯥꯏ ꯃꯈꯣꯡꯒ ꯍꯥꯞꯆꯤꯜꯂꯒ ꯆꯝꯊꯣꯡ ꯇꯧꯕ ꯆꯦꯇꯟ ꯅꯣꯏ ꯆꯥꯛ ꯆꯥꯔꯕꯣ ꯑꯩ ꯆꯥꯛ ꯆꯥꯗꯦ ꯆꯥꯛ ꯆꯥꯒꯦ ꯍꯤꯗꯥꯛ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯎꯕ ꯌꯦꯡꯉꯣ ꯃꯩꯈꯨ ꯀꯥꯏꯌꯦ ꯁꯤꯅꯤ ꯇꯥꯔꯁꯨ ꯀꯥꯏꯔꯣꯏ ꯃꯣꯕꯥꯏꯜꯁꯦ ꯃꯣꯔꯣꯛ ꯀꯔꯤ ꯀꯔꯤ ꯍꯩꯅꯒꯦ ꯑꯩꯗꯤ ꯂꯣꯏ ꯍꯩꯅꯩꯗ ꯇꯣꯝꯕ ꯑꯩꯗꯤ ꯂꯣꯏ ꯍꯩꯅꯩ ꯑꯩ ꯀꯔꯤꯝ ꯍꯩꯅꯗꯕ ꯂꯩꯇꯦ ꯂꯣꯏ ꯍꯩꯅꯩ ꯑꯩꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝ ꯑꯋꯥꯕ ꯂꯩꯇꯦ ꯂꯣꯏ ꯍꯩꯅꯩ ꯂꯣꯏꯔꯦ ꯆꯥꯅ ꯆꯩꯕ ꯑꯣꯀꯦ ꯑꯗꯨꯒ ꯑꯥꯔ ꯑꯦꯁ ꯇꯤ ꯄꯥꯏꯕ꯭ꯔꯣ ꯂꯣꯏ ꯄꯥꯏ ꯑꯥꯔ ꯑꯦꯁ ꯄꯤ ꯑꯥꯔ ꯑꯦ ꯄꯤ ꯑꯦꯝ ꯗꯤ ꯂꯣꯏ ꯄꯥꯏ ꯉꯁꯥꯏ ꯆꯥꯛ ꯄꯨꯊꯣꯛꯄꯗꯒꯤ ꯅꯪꯒꯤ ꯂꯤꯗꯔꯅꯤ ꯂꯩꯔꯤꯁꯦ ꯆꯥꯕꯁꯨ ꯂꯩ ꯉꯁꯥꯏ ꯆꯥꯛ ꯄꯨꯊꯣꯛꯄꯗꯒꯤ ꯅꯪꯒꯤ ꯑꯦꯜꯕꯤꯗꯅꯤ ꯂꯩꯔꯤꯁꯦ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯕ꯭ꯔꯣꯅꯦ ꯆꯥꯛꯇꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯅ ꯐꯖꯅ ꯄꯣꯊꯥꯅ ꯆꯥꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯅ ꯆꯥꯛꯇꯣ ꯆꯥꯕ꯭ꯔꯥ ꯑꯦꯜꯕꯤꯗ ꯉꯥꯎꯔꯒ ꯆꯥꯔꯤꯔ ꯀꯃꯥꯏꯅ ꯆꯥꯔꯤꯅꯣ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯑꯖꯦ ꯂꯣꯏꯅ ꯍꯩꯅꯕꯅꯤ ꯇꯣꯝꯕ ꯑꯩ ꯂꯣꯏ ꯍꯩꯅꯩ ꯑꯣꯜ ꯔꯥꯎꯟꯗꯔꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯀꯔꯥꯏ ꯍꯧꯔꯛꯐꯝꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄꯤꯛꯄꯗꯤ ꯍꯧꯔꯛꯄꯅꯤ ꯂꯣꯏ ꯍꯩꯅꯩ ꯑꯇꯥꯕ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯕꯒꯥꯟꯒꯤ ꯒꯦꯂꯥ ꯍꯥꯏꯗꯣ ꯒꯦꯂꯥ ꯕꯨꯠꯊꯣꯂ ꯆꯣꯡꯕ ꯒꯦꯂꯥꯗꯣ ꯂꯣꯏ ꯍꯩꯅꯩ ꯂꯣꯏ ꯍꯩꯅꯩ ꯑꯦ ꯄꯤ ꯑꯦꯝꯒ ꯀꯩꯅꯣ ꯑꯦ ꯄꯤ ꯑꯦꯝꯗꯤ ꯀꯔꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤ ꯑꯆꯧꯕ ꯕ꯭ꯔꯦꯟꯅꯤ ꯑꯗꯨꯗꯣ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯑꯦ ꯄꯤ ꯑꯦꯝꯗ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯃꯆꯥ ꯑꯄꯤꯛꯄꯗꯒꯤ ꯍꯩꯅꯩ ꯑꯄꯤꯛꯄ ꯕꯒꯥꯟꯗꯒꯤ ꯀꯔꯤ ꯄꯤꯛꯇꯛ ꯄꯤꯛꯄ ꯕꯣꯇꯣꯜꯗꯣ ꯀꯔꯤ ꯕꯣꯇꯣꯜ ꯍꯥꯞꯆꯤꯜꯂꯒ ꯄꯤꯛ ꯂꯥꯎ ꯆꯤꯡꯕꯗꯣ ꯂꯣꯏ ꯍꯩꯅꯩ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯑꯋꯥꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯂꯣꯏ ꯍꯩꯅꯕꯅꯦ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯌꯥꯏ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯌꯥꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯗꯤ ꯑꯣꯜ ꯔꯥꯎꯟꯗꯔꯅꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯄꯤ ꯑꯦꯝꯒ ꯑꯥꯔ ꯑꯦꯁꯀ ꯀꯔꯤꯝ ꯂꯩꯇꯦ ꯑꯥꯔꯖꯦ ꯂꯣꯏꯅ ꯍꯩꯅꯕꯅꯤ ꯅꯤ ꯇꯣꯝꯕ ꯄꯤ ꯑꯦꯝ ꯃꯣꯗꯤꯗꯤ ꯄꯤ ꯑꯦꯝ ꯃꯣꯗꯤ ꯄꯤ ꯑꯦꯝ ꯃꯣꯗꯤ ꯂꯣꯏ ꯍꯩꯅꯩ ꯑꯗꯨꯗꯤ ꯑꯦꯜ ꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯉꯥꯛꯇꯪꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯇꯧꯕꯅꯤ ꯃꯌꯥꯝꯁꯨ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯦꯜ ꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯇꯥꯡꯁꯤꯒ ꯆꯥꯛꯁꯨ ꯆꯥꯔꯨꯔꯒꯦ ꯃꯌꯥꯝ ꯍꯌꯦꯡ ꯗ꯭ꯌꯨꯇꯤꯁꯨ ꯂꯩ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏꯅꯦ ꯑꯗꯩꯗꯤ ꯉꯥꯛꯇꯪ ꯃꯌꯥꯝꯒ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯃꯌꯥꯝꯒꯤ ꯉꯥꯛꯇꯪꯒ ꯅꯣꯛꯄ ꯑꯣꯏꯟꯕ ꯃꯌꯥꯝꯒꯤ ꯉꯥꯛꯇꯪ ꯅꯣꯛꯄ ꯍꯔꯥꯎꯕ ꯍꯥꯏꯁꯦ ꯑꯁꯤꯅꯤ ꯑꯦꯜ ꯕꯤ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯩꯁꯤꯒꯗ ꯋꯥꯔꯧꯕꯁꯨ ꯀꯔꯤꯝ ꯊꯝꯒꯅꯨ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯍꯥꯏꯁꯦ ꯑꯦꯜ ꯕꯤꯁꯤꯅꯤ ꯋꯥꯔꯧꯕꯁꯨ ꯊꯝꯒꯅꯨ ꯑꯦꯜ ꯕꯤ ꯂꯥꯛꯇꯦ ꯈꯣꯠꯇꯦ ꯑꯗꯨ ꯇꯧꯗꯦ ꯑꯗꯥ ꯇꯧꯗꯦ ꯍꯥꯏꯅ ꯀꯅꯥꯝꯇꯁꯨ ꯋꯥꯔꯧꯕꯁꯨ ꯇꯧꯗꯦ ꯑꯩꯁꯨ ꯀꯅꯥꯝ ꯋꯥꯔꯧꯗꯦ ꯃꯌꯥꯝꯅꯁꯨ ꯋꯥꯔꯧꯕ ꯌꯥꯗꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯁꯤ ꯉꯥꯛꯇꯪꯒꯤ ꯑꯦꯜ ꯕꯤꯁꯦ ꯉꯥꯛꯇꯪꯗ ꯃꯌꯥꯝ ꯍꯔꯥꯎꯕꯅꯤ ꯑꯁꯤꯅꯤ ꯐꯖꯅ ꯊꯤꯊꯈꯔꯦꯅꯦ ꯆꯦ ꯆꯦꯇꯟꯍꯣꯏꯔꯣ ꯏꯕꯥꯅ ꯊꯣꯡꯉꯝꯒꯅꯤꯅꯦ ꯑꯗꯨꯒꯤꯗꯃꯛ ꯊꯤꯊꯔꯝꯃꯅꯤ ꯑꯩꯁꯨ ꯈꯪꯉꯦꯕ ꯏꯕꯥꯅ ꯊꯣꯡꯕꯅꯤꯅ ꯐꯖꯅ ꯊꯤꯊꯔꯝꯃꯅꯤ ꯑꯩꯁꯨ ꯈꯪꯉꯦ ꯏꯕꯥꯅ ꯊꯣꯡꯕꯗꯨꯗꯤ ꯐꯖꯅ ꯍꯧꯔꯝꯃꯅꯤꯅ ꯑꯗꯨꯒꯤꯅꯤ ꯃꯁꯤꯅ ꯐꯖꯅ ꯊꯤꯊꯔꯝꯃꯅꯤ ꯍꯥꯏꯁꯦ ꯋꯥꯔꯤ ꯊꯣꯛꯂꯛꯑꯦꯅꯦ ꯁꯤꯒ ꯋꯥꯔꯤ ꯊꯣꯛꯑꯦ ꯑꯩꯗꯤ ꯑꯩꯗꯤ ꯕꯦꯛ ꯄꯥꯏꯕ ꯍꯥꯏꯔꯣ ꯕꯦꯛ ꯄꯥꯔꯠꯇ ꯄꯥꯏ ꯑꯇꯣꯞꯄꯗꯗꯤ ꯍꯩꯅꯗꯦ ꯑꯠꯆꯥ ꯇꯣꯝꯕ ꯑꯠꯆꯥ ꯏꯕꯥꯏ ꯅꯣꯛꯈ꯭ꯔꯦ
ꯑꯗꯨꯅꯤ ꯏꯕꯥꯏꯅ ꯊꯣꯡꯉꯕꯅꯤꯅ ꯐꯖꯅ ꯏꯆꯦ ꯇꯅꯨꯅ ꯐꯖꯅ ꯊꯤꯊꯔꯝꯃꯅꯤ ꯉꯁꯤꯗꯤ ꯈꯪꯉꯦꯕ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯦꯜꯕꯤ ꯄꯨꯡ ꯀꯌꯥ ꯇꯥꯗꯧꯔꯤꯅꯣ ꯑꯦꯜꯕꯤ ꯄꯨꯡ ꯀꯌꯥ ꯇꯥꯗꯦ ꯉꯁꯤꯗꯤ ꯑꯦꯜꯕꯤ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅꯤ ꯐꯖꯅ ꯊꯤꯊꯔꯝꯃꯅꯤ ꯊꯤꯊꯔꯒ ꯑꯦꯜꯕꯤ ꯊꯥꯒꯤꯅꯤ ꯍꯥꯏ ꯊꯥꯔꯝꯃꯅꯤ ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯔꯕꯅꯤꯅ ꯑꯦꯜꯕꯤ ꯊꯥꯔꯣꯏ ꯍꯥꯏꯔꯝꯃꯅꯤꯅ ꯉꯁꯥꯏꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯐꯖꯅ ꯊꯤꯊꯈ꯭ꯔꯦ ꯍꯥꯏꯁꯤꯅꯦꯕ ꯑꯩꯅ ꯑꯠꯆꯥ ꯆꯦꯇꯅꯨ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯍꯩꯇꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯆꯥ ꯇꯣꯝꯕ ꯑꯗꯨꯅꯤ ꯆꯦꯇꯅꯨ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯍꯩꯌꯦꯕ ꯁꯥ ꯀꯔꯤ ꯊꯣꯡꯕꯁꯦ ꯆꯦꯇꯅꯨ ꯊꯣꯡꯗꯦ ꯏꯕꯥꯏꯅ ꯊꯣꯡꯕꯅꯤ ꯏꯕꯥꯏꯅ ꯊꯣꯡꯉꯒ ꯏꯕꯥꯏꯒꯤ ꯀꯔꯤ ꯃꯍꯥꯎꯗꯣ ꯏꯕꯥꯏꯒꯤ ꯃꯍꯥꯎꯗꯣ ꯆꯦꯇꯅꯨ ꯂꯧꯔꯤꯅꯤꯅꯦ ꯀꯩꯅꯣ ꯇꯧꯕ ꯅꯪꯒꯤ ꯅꯨꯄꯤ ꯅꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛꯈ꯭ꯔꯦ ꯅꯪ ꯆꯥꯛ ꯊꯣꯡꯉꯒ ꯅꯪꯁꯨ ꯀꯔꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯗ ꯇꯥꯕ ꯃꯇꯝꯗꯨꯒ ꯅꯪꯅ ꯊꯣꯡꯉꯒ ꯅꯪꯅ ꯅꯇꯨꯗ ꯄꯤꯖꯗꯕ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯗ ꯄꯤꯖꯗꯕ ꯃꯇꯝꯗꯣ ꯅꯨꯄꯤꯗꯨꯅ ꯍꯥꯏꯗꯨꯏꯅꯦꯕ ꯑꯩꯁ ꯉꯁꯤꯗꯤ ꯑꯩꯒꯤ ꯍꯤꯔꯣꯁꯤꯅ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯉꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤꯅꯦ ꯉꯁꯤ ꯏꯕꯥꯏꯅ ꯍꯥꯏꯔꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ ꯑꯉꯥꯡ ꯅꯪ ꯑꯗꯨꯅꯤ ꯉꯁꯤ ꯏꯕꯥꯏꯅ ꯆꯥꯛ ꯊꯣꯡꯉꯤꯗꯣ ꯉꯁꯤ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗꯣ ꯏꯕꯥꯏꯅ ꯀꯔꯤ ꯁꯥ ꯊꯣꯡꯕꯗꯨꯒ ꯉꯁꯤ ꯏꯕꯥꯏꯅ ꯊꯣꯡꯉꯤꯅꯦꯕ ꯍꯥꯎꯅ ꯊꯣꯡꯉꯤꯅꯦꯕ ꯉꯁꯤ ꯆꯥꯕꯩꯗꯧꯅ ꯑꯗꯨꯅꯤꯅꯦ ꯇꯣꯝꯕ ꯎꯝ ꯍꯩꯇꯦ ꯍꯩꯇꯦꯍꯦ ꯅꯇꯨ ꯅꯪꯒ ꯃꯤꯛꯆꯔ ꯒ꯭ꯔꯥꯏꯟꯗꯔꯗꯨꯗꯤ ꯍꯩꯕ꯭ꯔꯣ ꯏꯃꯥ ꯑꯗꯣ ꯑꯣ ꯑꯠꯆꯥ ꯍꯩꯇꯦ ꯅꯇꯨ ꯅꯥꯒꯥ ꯃꯤꯛꯆꯔ ꯒ꯭ꯔꯥꯏꯟꯗꯔꯗꯨꯗꯤ ꯍꯩꯕ꯭ꯔꯣ ꯑꯠꯆꯥ ꯅꯇꯨ ꯃꯤꯛꯆꯔ ꯒ꯭ꯔꯥꯏꯟꯗꯔ ꯅꯥꯒꯥ ꯃꯤꯛꯆꯔ ꯒ꯭ꯔꯥꯏꯟꯗꯔꯗꯣ ꯍꯩꯕ꯭ꯔꯣ ꯍꯥꯏꯕ ꯏꯃꯥ ꯄꯦꯜꯂꯦ ꯋꯥꯔꯤꯁꯤꯗꯤ ꯇꯣꯝꯕ ꯅꯪ ꯍꯥꯏꯔꯣꯁꯦ ꯆꯦꯇꯅꯨꯅ ꯍꯥꯏꯕ ꯍꯩꯇꯦꯍꯦ ꯅꯇꯨ ꯅꯥꯒꯥ ꯃꯤꯛꯆꯔ ꯒ꯭ꯔꯥꯏꯟꯗꯔꯗꯨꯗꯤ ꯍꯩꯕ꯭ꯔꯣ ꯍꯥꯏꯔꯦ ꯆꯦꯇꯅꯨꯅ ꯍꯥꯏꯔꯣ ꯏꯇꯨꯗꯤ ꯊꯝꯃꯤ ꯍꯧꯖꯤꯛ ꯀꯔꯤ ꯏꯇꯨꯗꯤ ꯑꯣ ꯏꯇꯨ ꯇꯝꯃꯤ ꯍꯧꯖꯤꯛ ꯍꯥꯏꯕ ꯑꯣ ꯇꯝꯍꯜꯂꯨ ꯃꯇꯝꯒꯤ ꯃꯍꯥꯎꯗꯣ ꯀꯔꯤ ꯇꯝꯍꯜꯂꯨ ꯀꯩꯅꯣ ꯃꯇꯝꯗ ꯃꯇꯝꯅ ꯆꯠꯅꯕꯗꯣ ꯇꯝꯍꯜꯂꯣ ꯀꯩꯅꯣ ꯅꯇꯨꯗꯣ ꯍꯌꯦꯡ ꯅꯪꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯗꯨꯒ ꯅꯪꯅ ꯆꯥꯛ ꯊꯣꯡꯒꯗ꯭ꯔꯣꯕ ꯇꯥꯃꯣ ꯅꯪ ꯆꯥꯛ ꯊꯣꯡꯒꯗ꯭ꯔꯥ ꯅꯪ ꯅꯨꯄꯤꯗꯃꯛꯇ ꯅꯪ ꯆꯥꯛ ꯊꯣꯡꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯣ ꯌꯦꯡꯒꯦ ꯅꯪꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯇ ꯅꯪ ꯆꯥꯛ ꯊꯣꯡꯕꯤꯒꯗ꯭ꯔꯥ ꯑꯩꯒꯤ ꯏꯇꯨꯁꯦ ꯋꯥꯍꯜꯂꯣꯏ ꯍꯥꯏꯅ ꯅꯪ ꯆꯥꯛ ꯊꯣꯡꯍꯟꯒꯗ꯭ꯔꯥ ꯑꯗꯨ ꯍꯥꯏꯔꯣ ꯌꯦꯡꯒꯦ ꯏꯇꯨꯗꯤꯗ ꯆꯤꯀꯦꯟꯒ ꯆꯅꯥ ꯀꯔꯤ ꯆꯤꯀꯦꯟꯒ ꯆꯥꯅ ꯍꯧꯖꯤꯛ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯤ आरजे के अलविदा यही होता है प्यार ब्यार है चिकन चाना इबाईगा चेतनुगा पुन्ना फमगा एलबिदा यावरी है सिनी प्यार है तोंबा नंग हाइरोजे अदुनी नंग कराय ꯃꯇꯝ ꯑꯃꯗ ꯅꯪ ꯅꯨꯄꯤꯗꯣ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯔꯛꯑꯒ ꯅꯣꯏ ꯑꯅꯤꯃꯛ ꯄꯨꯜꯂꯒ ꯐꯝꯃꯒ ꯑꯦꯜꯕꯤ ꯌꯥꯎ ꯉꯝꯒꯗ꯭ꯔꯣ ꯃꯤ ꯇꯔꯨꯛ ꯂꯩ ꯀꯅꯥ ꯂꯩꯔꯤꯅꯣ ꯈꯪꯗꯦ ꯃꯤ ꯑꯅꯤ ꯑꯍꯨꯝꯒ ꯂꯨꯝꯃꯤꯁꯦ ꯀꯅꯥ ꯂꯨꯝꯃꯤꯅꯣ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ चिकनगा चाना हौजिक पुलप फमना आजगे अलविदा यावी यारगे अलविदा यावी होता है आजगे अलविदा यावी होता है प्यार है बेबोगा तोंबागा दी हौजिकना अलविदा क्वाक दुमाइना लाउनरिबा अच्छा करिगिना दुना तोंबा येन सा ओइरदि इबाइना थोंलागा हाउजै इबाइदि थोंबने इबाइनादि अई खंगे इबाइदि थोंबा खोटबसे करै सा करिगे थोंबसे इबाइना थोंबने अई खंगे इबाइना थोंबसे हाउई हाइतरे इबाइना इसाना थोंबदो इसाना थोंगा चाबदो मसाना मिगी करै लैको दुमाइना इसाना थोंगा चाबा हाउबदो पमजबदो असिनी तोंबा नंग नुपिना थोंगा नंग चागदरो हनुबी हनुबा फमलगा आजगी एलविदा वारी सनरी है वाह हनुबी नते ही दो पर ये तर हनुबी का हाइजन करे तो लोरे वारी से प्यार बियार हनुबी हनुबा अच्छा फमलगा आजगी एलविदा वारी सनरी हाय वाह ये तो मन नो करे प्यार यस हनुबी तुम्बा तुम्बी दी नप चूरी
एलबीदा नतुंबीदी नप चूरी एलबीदा अच्छा नतुंबी एलबी नप चूरी इबाई नो करे हनुबा हनुबी प्यार ब्यार अच्छा हनुबा हनुबी प्यार ब्यार हनुबा हनुबी प्यार ब्यार नो अदु मतम तो नंगी सु लाकनी तुम्बा हनुबी प्यार ब्यार आई दो मतम तो नंग तुम्हार दिन आई बो आई ताने खम नंग बंगली बेंगुली खमरा तुम्बा बेंगुली हंग नंग गुड जॉब गुड जॉब तुम्हारा गुड जॉब है करे हनुबा हनुबी प्यार प्यार आई नो करे यस तो गई गुड जॉब तुम्बा तुम्बी न तुम्बी नोईदी नप चूरी को रुमाल पायरू एलबीदा कोई बदाई उमा मतई मनाव नप चूरी बाई से एलबीदा आई दी एलबी चंग दर बनी ज्ञान में ता दे हंदंग मरक से कना कना नप चूरी नो कना कना कपिनो ज्ञान में ता आई दी चाही 60 दा सिगे सिगिदो बनी मथक्ता ऐ थबक खरा ले ऐ मथक्ता ऐ थबक खरा ले एमा मथक्ता थबक ले है तुमगी ऐ दी चाही 60 दा सिदरो बनी मथक्ता खरा थबक ले ओय तुमबा थबक ऐ सु खरा थबक ले मथक्ता 60 दा तो मन नंग 65 गदे दै 65 दा नंग सिगदे र चाहिँ 60 दि फार हो खंगने बो चाहिँ 65 से जम ai इसाना खंगे 65 ngam ai खले नंग 65 दु sei ज्ञान मेन दा दे नंग ai ai jangai दि सिगिबा गइनो खंदे नंग 60 गाइ से जाम हेंजन ले माने नंग 60 दे दि थि रो ai दि 50 दे सिगि दे खंदे ज्ञान मेन दा दे itu gadi full romantic ni acha tu ta setanu tai tari bo kare to manai je itu gadi full romantic ni ai mathakta chauda ga pap na roki yum saba yauru jo ko ai no kare setanu na acha ai kare jum sa je to manang ai jum sa ge ai pap nok to le bani ai jum khara sa du ni ka chala नंग ओइना जुम सान तो मनंगी कांटेक्ट नंबर मथक चला गई कांटेक्ट नंबर खरा पिरो को नहीं नंबर दो दुगा चला गा कोई नि जुम सान नंग सोना जुम मागै मा सारो इस मागै मा सारा कोई नि लेसी अदो पामनो चला गई जुम सान दुनी नंग जुम सान दुनी जुम मचा मा साबि आइगी जुम मचा मा सा से गइनो तंबा कांटेक्ट नंबर दो कोई कांटेक्ट नंबर मथक चला कांटेक्ट नंबर फाउनोसी को नंग न नरक त चलागा नंग जुमा सादो इसु करे मचा मसु म खतंग साजा आइसु साजा लाके मथंग करे मथंग मपोक त करी ओइना पोक सी गायना खरा चला कोइ नि डिस्कस होसी कोइ नि चलागा नंग न करी पाप तो गइना करी पाप तो जो खरा डिस्कस होसी को मथक चलागा अदु कांटेक्ट नंबर त मथक चलागा कोइ नि तौनसी हो ताये हो फुल रोमांस नहीं आई अच्छा अच्छा कांटेक्ट नंबर लौ दुनी चेतनो आई करे मथक चलागा तोंबा का कांटेक्ट नंबर लौना दुनी हजिक अखोई हजिक ले कांटेक्ट नंबर लौना रोया मथक चला लौना दुनी खुंगाई दा लेतरे खुनुंगाई दी लेतरे अच्छा चेतनो नो करे चेतनो एलबी चलो इसे लगे एलबी चलो इसे लगे मैं बाय बाय तो रो आई जो करे चक्सा लगे नुपी कोरे उंदा नता दिन नुपी ना हार करे बंग बारो लगे हेंग स्कूल तो नहीं दुगई चाक से करे इंग करे है बड़ा बोंदु रे इनम दानी चाक से सा लगा हाउ बने नता दी करे चाक से सा हाउ दे बड़ा बोले है इतुना बड़ा बोले है मैं तंबा आइगी तुना करे नंगी तुना करे नुसिबो जई तुना नुसिरे से उरबा चाकसा लावाय कोरे ए चलागे अदुते मैं एलबी चलो चलागे काय रबो कना दनो आइसे होय चाकसा रो थेंगले आइ होय बाय बाय एवरीवन होय मैं रे चलासे को मैं नतंग हराव बो कुमै नि काय मैं सावनो यादे चेतनु सु मैं फागी तो बने तंबा सावो यादे इबाय मैं रे चलागे को सावो यादे सुम फागी नि मैं तो बिसे अदु एलबी दा करे सावनो म खोना बदि करे तो यादे को सुम फागी तो बने चखुम तना चलो कई चाखुम
ꯆꯥꯛꯈꯨꯝ ꯇꯅ ꯆꯠꯂꯨ ꯀꯩꯁꯦ ꯀꯩꯅꯣ ꯕꯥꯏ ꯕꯥꯏ ꯍꯣꯏ ꯏꯕꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯇꯨ ꯂꯣꯏꯁꯤꯜꯂꯒꯦ ꯀꯤꯆꯦꯟ ꯎꯠꯄ ꯏꯀꯥꯏꯕ꯭ꯔꯣ ꯇꯨꯅꯤ ꯀꯤꯆꯦꯟ ꯍꯥꯏꯁꯦ ꯎꯕ꯭ꯔꯣ ꯑꯗꯨ ꯀꯤꯆꯦꯟꯅꯤ ꯎꯔꯕ ꯀꯤꯆꯦꯟꯁꯦ ꯇꯨ ꯀꯤꯆꯦꯟ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯒꯤ ꯀꯤꯆꯟ ꯑꯩꯒꯤ ꯀꯤꯆꯟ ꯅꯠꯇꯦ ꯑꯩ ꯏꯌꯥꯝꯕꯒꯤ ꯀꯤꯆꯟꯅꯤ ꯁꯤꯁꯦ ꯎꯔꯕ ꯏꯌꯥꯝꯕꯒꯤ ꯁꯤ ꯂꯩꯕ ꯃꯊꯟꯇ ꯂꯩꯕꯅꯤꯅ ꯄꯥꯈꯪ ꯃꯆꯥꯅꯤꯅ ꯇꯧꯔꯤꯁꯦ ꯎꯔꯕ ꯊꯛꯄꯒ ꯆꯥꯕꯒ ꯕꯣꯇꯜꯅ ꯄꯩꯔꯦ ꯍꯥꯏꯁꯤꯗ ꯁꯤꯅꯤ ꯀꯤꯆꯦꯟ ꯎꯠꯄ ꯏꯀꯥꯏꯕ꯭ꯔꯣ ꯍꯥꯏ ꯂꯩꯇꯨ ꯏꯕꯥꯏ ꯑꯣꯀꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨ ꯃꯥꯒꯤꯁꯦ ꯅꯪꯒꯤ ꯀꯤꯆꯟ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯀꯤꯆꯟ ꯅꯠꯇꯦ ꯁꯤꯁꯦ ꯑꯗꯨ ꯁꯤꯒ ꯑꯩ ꯑꯇꯣꯞꯄ ꯔꯨꯝꯗ ꯂꯥꯛꯄꯅꯤꯅ ꯃꯥꯏ ꯀꯤꯆꯟꯅꯤ ꯁꯤꯁꯦ ꯑꯩꯒꯤ ꯀꯤꯆꯟ ꯅꯠꯇꯦ ꯁꯤ ꯀꯩꯅꯣꯒꯤ ꯀꯤꯆꯟꯅꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯏꯌꯥꯝꯕꯒꯤ ꯀꯤꯆꯟ ꯑꯃꯅꯤ ꯃꯥꯒꯤꯁꯦ ꯅꯪꯒꯤ ꯀꯤꯆꯟ ꯍꯥꯏꯕꯅꯤ ꯍꯣꯏ ꯑꯣꯀꯦ ꯕꯥꯏ 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 ꯒꯨꯗ ꯅꯥꯏꯠ ꯊꯝꯃꯒꯦ